ꯅꯠꯇꯦ ꯃꯤ ꯍꯥꯠꯂꯒꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯗꯣꯔꯤꯅꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯅ ꯐꯥꯎꯟꯗꯔ ꯑꯃꯅ ꯉꯥꯡꯍꯟꯅꯤꯡꯗꯦꯗ. 이나버 hꯧꯔꯕ ꯂꯦꯝ ꯊꯥꯗꯦ ꯍꯥꯏꯔꯤ. ꯒꯥꯔꯤ ꯃꯆꯥꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯍꯧꯅꯗꯦꯗ. ꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯁꯥꯔ. ꯌꯦꯊꯣꯏꯕ ꯁꯛꯇꯥ ꯊꯤꯌꯦ. ꯃꯁꯛ ꯊꯤꯁꯤꯒ ꯈꯔ ꯐꯖꯔꯗꯤ ꯐꯩꯌꯦ ꯃꯁꯛꯁꯤꯒ. ꯑꯩꯈꯣꯏ ꯇꯤꯝ Aꯒꯤ ꯂꯟꯆꯤ ꯃꯗꯧꯅ ꯐꯖꯔꯗꯤ ꯐꯩꯅꯦ ꯃꯁꯛꯁꯤꯒ. ꯍꯣꯏ ꯅꯕꯥꯅꯤ ꯈꯪꯅꯦꯕ. ꯌꯨꯝꯗꯅ ꯌꯥꯏꯄꯨꯕ ꯇꯧꯔꯒ ꯁꯤꯗꯅ ꯑꯃꯨꯛꯀ ꯂꯟꯆꯦꯟꯕ ꯍꯥꯏꯅ ꯅꯕꯥꯅꯤ ꯌꯥꯏꯄꯨꯕꯗ. ꯅꯣꯡꯊꯥꯡꯂꯩꯃ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯁꯇꯗꯤ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ. ꯃꯤꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯗ ꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤल्म ꯑꯁꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯑꯃꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯆꯦꯅꯦꯜꯗ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯅꯨꯡꯇꯤꯒꯤ ꯁꯦꯇꯔꯗꯦ ꯑꯃꯗꯤ ꯋꯦꯅꯁꯗꯦꯗ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯑꯞꯗꯦꯠ ꯇꯧꯕ ꯂꯥꯛꯆꯕꯅꯦ. ꯉꯁꯤꯒꯤ ꯐꯤल्मꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ. ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯗꯒꯤ ꯚ꯭ꯌꯨꯌꯔꯁ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯀꯥꯁ ꯑꯃꯗꯤ ꯀ꯭ꯔꯤꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯐꯤल्मꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯔꯀꯥꯟꯗ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯅꯧꯃꯤꯟꯅꯁꯦ. ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯁꯤ ꯂꯩꯕ ꯑꯃꯗꯤ ꯏꯅꯝꯃꯗꯣꯅ ꯉꯍꯥꯟꯈꯩ ꯊꯦꯡꯅꯒꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤ나 ꯑꯗꯨꯝ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯐꯥꯔꯒ ꯍꯦꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒꯦꯅ ꯇꯧꯔꯛꯄꯅꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯤल्मꯁꯦ ꯍꯥꯏꯗꯤ ꯉꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯅ ꯁꯨꯡꯂꯩ ꯂꯩꯇꯕ ꯄꯣꯠꯇ ꯑꯗꯨꯝ ꯋꯥꯔꯤꯅ ꯁꯥꯒꯠꯂꯀꯥꯟꯗ ꯅꯝꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯥꯁꯤ ꯂꯩꯕ. ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯑꯁꯦꯡꯕ ꯂꯩꯕ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯎꯔꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯔꯕ ꯑꯗꯒꯤ ꯇꯥꯔꯕ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯇꯥꯈ꯭ꯔꯕ ꯐꯤल्म ꯑꯣꯏꯔꯛꯀꯗꯣꯏꯅꯦ. ꯁꯨꯃꯥꯏꯅ ꯍꯥꯟꯅꯒꯤ ꯐꯤल्मꯒ ꯁꯤꯒꯁꯦ ꯈꯤꯇꯪ ꯈꯦꯠꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ. ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯕ ꯄꯣꯠꯇꯨꯗ ꯐꯤल्म ꯑꯣꯏꯅ ꯅꯝꯃꯛꯄꯅꯤꯗꯅ. ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥꯗ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯇꯣ ꯗꯥꯁꯤ ꯂꯩꯕ ꯍꯣꯏꯅ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦꯕ. ꯁꯤꯗꯩꯁꯤꯗ ꯀꯩ ꯐꯥꯎꯕꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤꯗꯨꯒꯤ ꯀꯦꯔꯦꯛꯇꯔ ꯆꯤꯡꯁꯤꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯍꯣꯏ ꯃꯤꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯃꯛ ꯑꯩꯅ ꯆꯤꯡꯁꯤꯜꯂꯒ ꯇꯧꯔꯨꯕꯒꯤꯗꯤ ꯅꯠꯆꯗ꯭ꯔꯦ. ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯥꯖꯔꯤꯅꯤ ꯍꯥꯏꯇꯥꯔꯦ. ꯁꯥꯖꯕꯅꯤ. ꯃꯤꯉꯣꯟꯗ ꯄꯤꯍꯟꯅꯤꯡꯉꯤꯕ ꯏꯆꯦ ꯔꯣꯕꯤꯇꯥꯅ ꯄꯤꯍꯟꯅꯤꯡꯉꯤꯕ ꯌꯧꯍꯟꯅꯤꯡꯉꯤꯕ ꯚꯥꯕꯣꯛꯇ ꯑꯣꯗꯤꯌꯟꯁꯤꯡꯗ ꯌꯦꯡꯉꯤꯕꯗꯨꯗ ꯌꯧꯍꯟꯅꯤꯡꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯣ ꯌꯧꯅꯅꯕꯒꯤ ꯍꯣꯠꯅꯖꯕꯅꯤ. ꯋꯥꯔꯤꯕꯨꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ. ꯑꯗꯨꯕꯨ ꯋꯥꯠꯈꯤꯕ ꯃꯌꯥꯝꯅ ꯌꯧꯈꯤꯗꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤ. ꯌꯦꯡꯉꯒ ꯈꯪꯕꯤꯒꯅꯤꯅ ꯂꯩꯖꯩ. ꯍꯣꯏ. ꯑꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯞꯄ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯝꯗ ꯕꯦꯁ ꯇꯧꯕ ꯐꯤल्म ꯍꯥꯏꯗꯤ ꯑꯣꯏꯕꯅꯤꯅꯀꯣ. ꯑꯗꯣ ꯏꯅꯝꯃ ꯍꯥꯏꯗꯤ ꯏꯅꯝꯃꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯒꯦꯀꯣ. ꯍꯥꯏꯗꯤ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯗꯥꯁꯤ ꯂꯩꯕꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃ ꯑꯣꯟꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯇꯁꯦꯡꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ. ꯑꯗꯨꯒ ꯍꯣꯏ ꯏꯕꯥꯅꯤꯅ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯖꯕ ꯐꯤल्मꯅꯤꯀꯣ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯃꯛꯇꯤ ꯅꯠꯇꯦ. ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯑꯩꯅ ꯑꯣꯏꯖꯔꯒ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯐꯤल्म ꯑꯃꯇꯪ ꯀꯨꯝꯍꯟꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝ ꯀꯨꯏꯅ ꯈꯜꯂꯛꯄ ꯑꯁꯥ ꯑꯃꯈꯛꯅꯦꯕꯀꯣ. ꯑꯗꯨꯗꯣ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯃꯥꯅ ꯑꯦꯛ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯃꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯤ ꯅꯠꯇꯦ. ꯑꯩꯗꯤ ꯀꯣ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ. ꯍꯣꯏ. ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯁꯤ ꯂꯩꯕꯒꯤ ꯏꯅꯝꯃꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯁꯄꯣꯔꯇꯤꯚ ꯑꯣꯏꯕ ꯋꯥꯏꯐ ꯑꯃ ꯑꯣꯏꯌꯦꯕꯀꯣ. ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯅꯝꯃꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯗꯥꯁꯤ ꯂꯩꯕ? ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯤ. ꯊꯦꯡꯀ꯭ꯌꯨ ꯈꯛꯇ. ꯑꯗꯨꯕꯨ ꯋꯥ ꯀꯩꯝ ꯐꯣꯡꯗꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯁꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯈ꯭ರೆ. ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯅꯔꯦꯕ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯀꯣꯄꯜꯅꯤꯅ ꯑꯗꯨꯝ ꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁꯤ ꯂꯩꯕ ꯑꯉꯥꯡꯁꯨ ꯀꯞꯄꯒ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ. ꯃꯊꯪꯒꯤ ꯐꯤल्मꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ. ꯊꯥꯒꯠꯆꯔꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ. ꯊꯦꯡꯀ꯭ꯌꯨ. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯡꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯐꯤल्म ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯕꯅꯤꯅ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯆꯦ ꯊꯣꯏꯗ ꯄꯤꯕꯁꯦ ꯑꯃ ꯌꯥꯝ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯔꯒ ꯏꯆꯝ ꯆꯝꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯃꯅꯥꯎꯒꯨꯝꯅ ꯑꯗꯨम ꯂꯣꯏꯅꯕꯤꯔꯒ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯟꯁꯔꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯩꯗ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗ ꯀꯤꯗꯕꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯥꯏꯁꯦ ꯈꯤꯇꯪꯗꯤ ꯀꯧꯇꯛ ꯆꯥꯔꯒ ꯀꯩꯅꯣꯝꯇ ꯇꯧꯋꯦ. ꯑꯗꯣ ꯆꯦ ꯊꯣꯏꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯆꯦ ꯊꯣꯏꯅ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯠ ꯇꯧꯔꯤꯕꯁꯤꯅꯅꯦꯕꯀꯣ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯃꯤꯁꯣ ꯇꯤꯚꯤꯅ ꯑꯗꯨꯝ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯁꯤꯁꯨꯀꯣ. ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤल्मꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯒꯤ ꯀ꯭ꯔꯥꯏꯝꯗ ꯕꯦꯁ ꯇꯧꯕ ꯃꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕ ꯇꯥꯔꯒꯁꯨ ꯂꯩꯔꯕ ꯋꯥꯔꯤ. ꯑꯗꯨꯒ ꯍꯥꯟꯅꯒꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯒꯁꯨ ꯃꯤꯠꯇ ꯎꯗ꯭ꯔꯤꯕ ꯉꯥꯛꯇ ꯑꯣꯏꯀꯣ ꯍꯥꯟꯅꯒꯤ ꯐꯤल्मꯁꯤꯡꯁꯦ. ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ. ꯋꯥꯔꯤ ꯅꯠꯇꯕꯤꯗ
ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯇꯥꯔꯦ ꯊꯣꯛꯑꯒ ꯑꯣꯏꯅꯁꯨ ꯃꯤꯠꯇ ꯁꯪꯁꯪ ꯑꯣꯏꯅ ꯎꯔꯒ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯁꯤꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯀꯩ ꯐꯥꯎꯕꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯅꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯅꯨꯄꯥꯗ ꯕꯦꯁ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯄꯤꯕꯥꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃꯈꯛꯅꯦ ꯑꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯄꯤꯕꯥ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯃꯉꯣꯟꯗ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯃꯆꯥꯁꯦ ꯄꯤꯕꯥꯁꯦ ꯌꯥꯎꯍꯟꯒꯗꯒꯦꯅ ꯊꯦꯡꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯐꯤꯂꯝꯁꯦ ꯌꯦꯡꯉꯒꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯗꯥꯁꯤꯂꯩꯕꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯗꯥꯁꯤꯂꯩꯕ ꯗꯥꯕꯤ ꯃꯣꯏꯗ ꯊꯣꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯒ ꯌꯥꯝꯅ ꯈꯠꯆꯟꯅꯕꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥꯗꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯛꯅꯁꯟꯕꯤ ꯍꯧꯖꯟꯕꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯀꯣꯏꯗ ꯌꯥꯗꯦ ꯀꯥꯏ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯁꯥꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯒꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 9, 10 ꯑꯗꯨ ꯁꯥꯟꯅꯕ ꯍꯣꯠꯅ ꯁꯝꯁꯤꯗ ꯀꯛꯇꯅ ꯑꯁꯦꯡꯕꯩ ꯀꯛꯏꯔꯣ ꯑꯗꯨꯗ ꯀꯛꯄ ꯍꯥꯏꯕꯗꯤ ꯀꯛꯄꯗꯤ ꯅꯠꯇꯦꯕ ꯍꯥꯞꯄꯤꯅꯦꯕ ꯍꯥꯞꯄꯒꯁꯨ ꯑꯩꯒꯤ ꯀꯛꯄꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯥꯟ ꯃꯃꯥꯡꯗ ꯅꯝꯕꯗꯨꯗꯤ ꯀꯛꯑꯦꯕ ꯂꯥꯟ ꯃꯇꯨꯡꯗ ꯅꯝꯕꯗꯨꯗꯤ ꯍꯥꯞꯄ ꯈꯣꯠꯂ ꯁꯦꯝꯃꯦ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯒꯦꯞꯇꯣ ꯂꯩꯔꯛꯑꯕꯅꯤꯅ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯅꯝꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯅꯝꯕꯗ ꯀꯟꯇꯤꯅ꯭ꯌꯨꯇꯤꯁꯦ ꯈꯤꯇꯪ ꯆꯦꯟꯅꯒꯦ ꯇꯧꯋꯦ ꯀꯩꯒꯤꯅꯣ ꯒꯦꯞꯇꯣ ꯂꯥꯟ ꯃꯃꯥꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯝꯃꯛꯄ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝꯅꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ ꯃꯣꯏꯒꯤ ꯇꯤꯝꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯑꯗꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯀꯗꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏꯔꯤꯅꯦꯕꯀꯣ ꯆꯦ ꯑꯗꯣ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯆꯔꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯆꯔꯩ ꯐꯤꯖꯦꯠ ꯍꯣꯏ ꯆꯔꯩ ꯐꯤꯖꯦꯠ ꯃꯦꯀꯞꯁꯤꯗꯤ ꯃꯦꯀꯞꯁꯤꯅ JB ꯍꯥꯏꯗꯤ ꯐꯖꯕꯒꯤ ꯃꯄꯥꯟ ꯂꯩꯇ꯭ꯔꯦ ꯐꯖꯕ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯇ ꯍꯥꯏꯔꯣ ꯆꯔꯩ ꯐꯤꯖꯦꯠ ꯑꯗꯒꯤ ꯃꯦꯀꯞꯀꯤ ꯈꯨꯠꯇ ꯍꯥꯏꯔꯣ JB ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯖꯜꯂꯒ ꯆꯔꯩꯁꯤꯅ ꯑꯃꯨꯛ ꯆꯔꯩꯗꯒꯤ ꯂꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯥꯎꯁꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒ ꯅꯥꯎꯕꯒꯀꯣ ꯅꯥꯎꯕꯅ ꯀꯩꯅꯣ ꯇꯧꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯔꯩꯗꯒꯤꯁꯨ ꯐꯤꯁꯦ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯕ꯭ꯂꯥꯎꯁ ꯀꯩꯀꯥꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯦꯝꯕꯤꯔꯛꯄ ꯅꯥꯎꯕꯅ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛ ꯑꯅꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯨꯂꯞꯁꯦ ꯄꯨꯟꯖꯜꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯍꯜꯂꯛꯄꯅꯦꯕ ꯉꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯊꯥꯒꯠꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯊꯣꯏꯗꯤ ꯃꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯁꯨ ꯋꯥꯈꯜ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯊꯥꯒꯠꯄꯤꯕꯁꯤꯗꯀꯣ ꯊꯥꯒꯠꯀꯗꯕꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯊꯥꯒꯠꯅꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯥꯒꯠꯍꯧꯔꯅꯤ ꯍꯣꯔꯦꯟ ꯀꯃꯦꯟꯇ ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯝ ꯁꯤꯗꯔꯛꯄ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯍꯧꯕꯅ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯆꯦ ꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯐꯤल्मꯗ ꯊꯦꯡꯅꯍꯧꯗꯕꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯆꯥꯛꯑꯦꯀꯣ ꯃꯃꯥꯡꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗꯅꯦ ꯀꯩꯅꯣꯒꯤꯗꯔ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤꯗ ꯑꯩꯁꯦ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯊꯣꯛꯎꯔꯦꯕ ꯅꯣꯏꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯃꯤ ꯈꯔ ꯆꯤꯜꯍꯧꯏꯀꯣ ꯉꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯝ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯜꯂ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯔ ꯀꯅꯥꯝ ꯂꯩꯍꯧꯗ꯭ꯔꯦ ꯃꯣꯏꯒꯤꯗꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯑꯝꯇ ꯂꯩꯍꯧꯗꯦ ꯁꯤꯅꯦꯕ ꯑꯗꯩꯗ ꯈꯔꯗꯤ ꯂꯩꯕ ꯃꯤꯁꯦ ꯑꯩꯅ ꯑꯝꯇ ꯌꯦꯡꯉꯣ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣꯝꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯩꯅꯦ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯉꯥꯡꯅꯤꯅ ꯌꯦꯡ ꯍꯩꯇ꯭ꯔꯕ ꯈꯪꯗꯦ ꯑꯁꯤ ꯃꯆꯤꯟꯁꯦ ꯑꯁꯤꯗ ꯂꯩꯌꯦꯕ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯁꯤ ꯃꯆꯤꯟꯁꯤꯗ ꯑꯁꯤ ꯃꯄꯥꯟ ꯒꯦꯠ ꯋꯥꯡꯕꯁꯦ ꯑꯆꯥꯄꯣꯠ ꯆꯥꯔ ꯂꯩꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯗꯤ ꯀꯩꯅꯣ ꯇꯧꯗꯤ ꯉꯥꯏꯖꯔꯝꯕꯅꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯆꯦ ꯊꯣꯏ ꯐꯤꯂꯝꯁꯦ ꯍꯧꯈꯤꯗꯧꯔꯦ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞꯀꯣ ꯍꯣꯏ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦ ꯀꯕꯤꯔꯥꯁꯨ ꯂꯥꯛꯑꯦ ꯆꯦ ꯀꯕꯤꯔꯥ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯇꯤ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯗ꯭ꯔꯦꯁꯁꯦ ꯀꯩꯅꯣ ꯐꯅꯦꯛꯀ ꯐꯤꯒꯁꯤꯅ ꯆꯔꯩ ꯂꯩꯃ ꯔꯦꯟꯗꯦꯜꯒꯤ ꯏꯆꯦꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯐꯨꯔꯤꯠꯁꯤꯅ ꯄ꯭ꯔꯕꯤ ꯃꯥꯏꯕꯝꯒꯤ ꯑꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯗꯤꯋꯥꯂꯤ ꯃꯌꯥꯒ ꯑꯣꯏꯁꯜꯂꯛꯄꯒ ꯍꯦꯛꯇ ꯂꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯆꯦꯆꯦꯒꯤ ꯃꯣꯠꯇꯀꯣ ꯍꯥꯏꯗꯤ ꯀꯩ ꯐꯣꯡꯅꯤꯡꯉꯤ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯅꯤꯅꯀꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯅꯦꯅꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯃꯣꯏꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯁꯅꯥꯅꯦ ꯍꯥꯏꯕꯗꯨꯅꯦꯕ ꯁꯩꯊꯥꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯁꯅꯥꯗꯨꯒꯤ ꯃꯒꯨꯟꯗꯣ ꯍꯟꯊꯍꯟꯒꯅꯣ ꯍꯥꯏꯕꯒꯤ ꯌꯦꯡꯗ꯭ꯔꯤꯕꯅꯤ나 ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯀꯕꯤꯔꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯀꯩ ꯍꯪꯉꯛꯇꯣꯏꯅꯣꯅ ꯑꯗꯨ ꯀꯩꯝ ꯍꯪꯗꯦꯀꯣ ꯑꯩ ꯃꯌꯥꯝꯁꯨ ꯀꯩꯒꯤꯅꯣꯗ ꯁꯨꯃꯥꯏꯅ ꯄꯥꯈꯠꯄ ꯂꯩꯔꯤꯁꯦ
ꯇꯧꯅꯔꯤꯁꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯚꯥꯏꯔꯦꯜ ꯃꯇꯝꯅꯤꯅ ꯈꯤꯇꯪ ꯁꯣꯏꯕꯗ ꯉꯥꯛꯄꯤꯗꯕꯤꯗ ꯍꯦꯛꯇ ꯚꯥꯏꯔꯦꯜ ꯇꯧꯍꯟꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯕꯒꯤꯅꯤꯀꯣ ꯁꯤꯗ ꯏꯆꯦꯗ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯕꯒꯤ ꯇꯥꯏꯞ ꯇꯧꯔꯤꯁꯦ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯁꯤꯒꯨꯝꯕꯁꯦ ꯂꯩꯍꯟꯒꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯒꯨꯟ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯁꯤꯗꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯕꯤꯔꯛꯀꯅꯣ ꯊꯥꯒꯠꯆꯔꯤ ꯆꯦ ꯀꯕꯤꯔꯥ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ Thank you. ꯍꯣꯏ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯗ ꯑꯕꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯁꯦ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯕꯤꯔꯛꯄꯅꯦ ꯑꯗꯨ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯥꯕꯤꯔꯛꯑꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯩ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯌꯥꯝ ꯄꯨꯊꯣꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯗ ꯍꯥꯏꯗꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯤꯗꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯦꯡꯉꯛꯀꯗꯣꯔꯤꯁꯤꯁꯨ ꯃꯁꯥꯃꯛ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯗꯥꯏꯔꯤ ꯗꯥꯕꯤꯅ ꯁꯥꯔꯤꯁꯦ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯍꯤꯟꯁ ꯈꯤꯇꯪ ꯄꯤꯕꯤꯔꯝꯃꯣ ꯀꯩ ꯁꯥꯔꯤꯅꯣ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯖꯨꯕꯤꯅꯥꯏꯜ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯟꯗꯔ ꯑꯦꯖꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯣꯏꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯤ ꯑꯃꯔꯣꯝꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯁꯦ ꯀ꯭ꯂꯥꯁ 11 12 ꯀꯥꯕ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯄ ꯌꯪ ꯂꯥꯎꯕ ꯈꯔ ꯏ ꯈꯦꯡꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯔꯣꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯔꯣꯜꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯁꯥꯔꯛꯏꯅꯦꯕ ꯆꯍꯤꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯗꯤ ꯑꯣꯏꯔꯝꯃꯔꯣꯏꯕꯀꯣ ꯑꯗꯣ ꯍꯥꯏꯅ ꯑꯍꯟ ꯑꯣꯏꯁꯜꯂꯀꯥꯟꯗ ꯑꯉꯥꯡꯒꯤ ꯁꯤꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯦꯔꯦꯛꯇꯔ ꯄꯤꯁꯜꯂꯛꯄꯁꯦ ꯀꯩꯗꯧꯒꯦ ꯏꯁꯥꯗ ꯍꯣꯏ ꯇꯁꯦꯡꯅ ꯑꯍꯥꯟꯕꯗꯗꯤ ꯏꯆꯦꯅ ꯋꯥꯔꯤ ꯂꯤꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅꯗꯤ ꯈꯤꯇꯪ ꯈꯟꯖꯥꯟꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯈꯜꯂꯝꯃꯦ ꯑꯩ ꯋꯤꯗ꯭ꯔꯣ ꯇꯧꯔꯁꯤꯔꯥ ꯀꯥꯏꯅꯀꯣ ꯑꯗꯨꯕꯨ ꯑꯩ ꯐꯤꯂꯝꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯕꯤꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ ꯉꯛꯇꯁꯨ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯏꯆꯦꯒ ꯑꯍꯥꯟꯕꯁꯨ ꯄꯨꯟꯖꯕꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯇꯦꯁ ꯑꯃ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗ꯭ꯔꯤꯕ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯣꯀꯦ ꯑꯩ ꯇ꯭ꯔꯥꯏ ꯑꯃꯗꯤ ꯇꯧꯔꯒꯦ ꯈꯜꯂꯀꯥꯟꯗ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕ ꯔꯣꯜꯅꯤ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯍꯣꯔꯦꯟ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯗꯗꯤ ꯍꯣꯔꯦൻ ꯌꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯗꯥꯕꯤ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯖꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯀꯔꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯟꯖꯤꯠꯅ ꯃꯗꯣ ꯈꯨꯖꯤꯟꯅ ꯁꯦꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯂꯩꯇꯕ꯭ꯔꯥ ꯁꯦꯡꯅ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯅꯨꯄꯤ ꯂꯩꯔꯕꯣ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯁꯤ ꯈꯨꯕꯥꯅꯤ ꯈꯨꯔꯀꯥꯟꯗ ꯃꯈꯣꯟ ꯍꯧꯕꯅꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯗꯤꯅꯦ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯅ ꯇꯥꯛꯄꯤꯔꯛꯈꯤꯕꯅꯦ ꯍꯥꯏꯗꯤ ꯁꯤꯡꯒꯜꯅꯤꯅ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯕꯣ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯂꯩꯔꯤ ꯑꯣ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯅ ꯏꯟꯇꯔꯦꯁ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯀꯣꯏꯅꯤꯡꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯍꯥꯏꯁꯦ ꯀꯩ ꯋꯥꯠꯄ ꯌꯥꯎꯕꯒꯤꯅꯣ ꯃꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯗ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯕꯗ ꯑꯁ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯕ ꯅꯠꯇꯦ ꯀꯥꯏꯗꯨꯅꯦꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯗꯥꯏꯇ ꯃꯌꯥꯝꯁꯤꯅꯅꯦ ꯍꯥꯏꯗꯤ ꯑꯗꯣꯝꯗ ꯑꯩꯒꯤ ꯃꯇꯝ ꯑꯃꯈꯛ ꯀꯥꯏꯊꯣꯛꯄ ꯁꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯂꯥꯛꯇ꯭ꯔꯤꯕaba ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯖꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯒ ꯂꯥꯛꯆꯕ ꯃꯕꯨꯡꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯔꯒꯀꯣ ꯑꯩꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯕ ꯐꯤꯂꯝꯁꯤꯗꯤ ꯃꯌꯥꯝ ꯑꯃꯗꯤ ꯎꯔꯒ ꯑꯗꯣ ꯉꯁꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯌꯥꯝꯅ ꯊꯥꯖꯗꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯇ ꯅꯪꯍꯧꯗꯕꯒꯤꯅꯦꯕ ꯉꯁꯤꯁꯤꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯒꯣꯜꯗꯟ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯄꯥꯕꯨꯡꯒ ꯊꯦꯡꯅꯕ ꯑꯗꯣ ꯄꯥꯕꯨꯡ ꯀꯧꯕꯁꯦ ꯁꯨꯃꯥꯏꯅ ꯃꯤ ꯃꯃꯤꯠꯇꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅꯗꯤ ꯎꯖꯕ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯅꯁꯨ ꯎꯖꯩ ꯑꯗꯨꯕꯨ ꯆꯍꯤꯗꯤ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯍꯦꯛꯇ ꯀꯧꯔꯦꯒꯛꯄ ꯑꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯕꯦꯠ ꯀꯃꯦꯟꯁ ꯄꯤꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯉꯥꯛꯄꯤꯔꯁꯤ ꯄꯥꯕꯨꯡ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯂꯧꯋꯦ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯄꯤꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯟꯅ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯑꯣꯏꯕ ꯑꯣꯏꯕꯅꯤꯅꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯇꯁꯦꯡꯅꯃꯛ ꯐꯤꯂꯝꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯐꯤꯂꯝꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯐꯤꯂꯝꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯁꯤꯡꯗ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯗ ꯑꯗꯒꯤ ꯇꯤꯅꯦꯖꯔꯁꯤꯡꯗ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯀꯣ ꯃꯁꯤꯅ ꯑꯆꯧꯕ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯑꯃ ꯄꯤꯔꯅꯤꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯆꯥꯈ꯭ꯔꯤꯁꯦ ꯅꯨꯄꯥ ꯄꯣꯛꯇꯦꯅ ꯍꯥꯏꯕꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯤꯇꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯋꯥꯈꯜꯁꯤꯗ ꯑꯃ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯕꯒꯤ ꯑꯃ ꯑꯗꯨꯝ ꯆꯨꯡꯁꯜꯂꯒ ꯂꯩꯕꯁꯦ ꯆꯨꯡꯁꯜꯂꯒ ꯂꯩꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯅꯀꯣ ꯐꯣꯔꯦꯟ ꯂꯣꯝꯗꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯇꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ
ꯋꯥꯈꯜꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤꯃꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯉꯁꯤꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯉꯁꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯐꯤꯂꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯋꯇꯤꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯤꯕ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯎꯕ ꯐꯪꯖꯗꯕ ꯑꯩꯈꯣꯏ ꯃꯄꯥ ꯃꯃꯥꯗꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯍꯥꯏꯗꯤ ꯃꯤꯠꯇ ꯁꯪ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯎꯒꯗꯕ ꯐꯤꯂꯝ ꯑꯃꯅꯦ ꯑꯗꯨꯒ ꯄꯥꯕꯨꯡꯁꯤꯁꯤꯅ ꯐꯤꯂꯝ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯅ ꯃꯟꯖꯨꯔꯤꯅꯤ ꯃꯌꯥꯝꯅ ꯉꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯅꯆꯦꯅ ꯈꯪꯉꯝꯃꯅꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯑꯣꯏꯅ ꯁꯦꯝ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯂꯥꯎꯕ ꯀꯧꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯀꯧꯕꯤꯔꯣ ꯉꯁꯥꯏꯒꯤꯗ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯗꯅ ꯃꯟꯖꯨꯔꯤ ꯙꯅ ꯃꯟꯖꯨꯔꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯑꯃꯨꯛꯇꯪ ꯑꯗꯨꯗꯤ ꯇꯧꯔꯔꯣꯏꯌꯦ ꯑꯃꯨꯛꯇꯪꯒ खर साग लाओ है रो धर्म मंजूरी या तारे को पाखुमदी मैं आंदर लग जा रहे ओके थैंक यू थगत चरी बाबू मिसोती भी थगत चरी ngасai film du da ko aidi maupiyoga eke gana sagi ba role se aidi meyam na yam pamba oi khre ba ko aidi ngasai reaction da muramani da meyam na noksan da ko da aidi yam na kai hai da films da comedy gi keno se no any da ta khre ba ko yam phaza ba do sumaina feature film ma da adagi true story da based over film ma da ga kumok ba se kai phawe ai ge di tas ne hai ta de ai han ba ne ba do khang hai phang khang duna kai hai doi no harau ba de nuai ba harau ba nuai ba lo yan janar adum khang hai phang khang tre hai ada kitang naksan biro wari sa da ki zabro okay eke ngasi gi film se ngasai gi maupiyo no eni na to gi ba dialogue adagi tawri ba mo ma to se khang mingon di yam na kai tar interesting ne han ba do adu mai na oi ki ba ko adu mai to dana maupiyo ga eke ga na hoji akoi miso tv da hoji kudak ko ba dialogue ma saga laga ko no eni ngangna ga da le ba ko hoji maupiyo khala ga le biro adu ga akoi na ngasi miso tv da introduce to zari se maupiyo amadi eke akoi makeup ki lam da su yam na myam na khangna ra ba ko adu ga film gi line sum changjan lai ne mokoi gi acting se amuk tang yeng biyo nupari sanani har ba film se akoi gi miso tv app ta download to biraga natraga na mathang gi special show natraga na miso tv da thadora ko da dum yeng biyo ko moi ani gi acting se haidi makeup artist ka man re ko pra haidi actor ni ko moi ne lori role se ado kai phawi sigumba asengba base of story da puthora ko se sigumba film da kumba se taseng na hairi ko am hoi mama su film adum mati mati yauzari ba art se habidi adum pamjari bi sana dum wa ba nungai ba dum art se dum wara su nungai su art se dum isana loinazari hada aduga sigumba real kano real kano story kano film sida puthora kanda khoina saruk yazaba phangba se haini ala yam nungai aduga madam robita gi film da yawa su laiba phabani haijaninge aduga matung tarakpada su mayamna support tawbiraga akhoi se mayamna pambiba mayamna support tawbiba mayam nungsibiba ma ohenba su pame akhoina su kanna honajage haijaninge haibin miso tv da su akhoi bu support tawbiba miso tv gi su mayamna su yengbiba mayamna su nungsibiba miso tv ama oi basu oi sanu haina thamjaninge ado hoji aina sa haijagi bado maupiyoga eke hoji dialogue yam nokning ba film da gi oi gera natraga na film digi tongan boi gera kitang meyamna interesting oina ba tawbiram tar ko haji mic amajina maupiyo da thelage aduga mic amana sumaina pai ko kai do sa hai no film se dum tawra se ga tawro meyamna phasaga da ba ni na pa kai mata gi da se ya hai di hai ti adum nokning ba ni mo da dum harba horo maupiyo du dai kana holaste eke hobi film sigi matang dum haragi ko habidi syllabus la aga khoina habidi mana yengba su yenghaning daba adagi aina yengba su habidi aina mu yengba su henman bra khalak pado adagi acting hai tar ko dialogue di tawzare acting do ina dum tawzare ko maupiyo ne acting ta dialogue tor ka ta ti ko masak se mani gi su kana ai ka tang oi fa kaino nang kana de yeng da ai thật là anh anh thật sự yêu thì cái maupiyo đâu next time
ꯀꯥꯏꯖꯩꯌꯦ ꯍꯩꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧ ꯀꯥꯏꯅꯒ ꯇꯧꯕ ꯉꯝꯃꯤꯁꯦ ꯍꯩꯕ ꯀꯧꯔꯤꯅꯤꯀꯣ ꯍꯩꯕꯗꯗꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯐꯤꯜ ꯇꯧꯔꯛꯄꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯇꯧꯖꯕꯅꯦꯕ ꯑꯗꯨ ꯇꯧꯕꯤꯌꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯃꯥꯅ ꯍꯧꯔꯤꯁꯦ ꯀꯩꯗꯤ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯕꯤꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕꯗ ꯁꯠꯁꯠꯀ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯥꯎꯄꯤꯌꯣ ꯑꯃꯗꯤ ꯑꯦꯀꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯉꯁꯤ ꯏꯟꯇꯔꯚꯤꯌꯨꯅ ꯉꯥꯏꯍꯥꯛ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯏꯟꯇꯔꯚꯤꯌꯨ ꯂꯧꯒꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤ ꯐꯤꯂꯝꯁꯦ ꯀꯦꯔꯦꯛꯇꯔ ꯑꯍꯨꯝ ꯈꯛꯇꯪ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯀꯥ ꯗꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯂꯤꯂꯥꯕꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯈꯥꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯀꯥꯔꯇꯟ ꯍꯣꯏ ꯀꯥꯔꯇꯟ ꯀꯣ ꯑꯃ ꯍꯥꯏꯔꯒꯦ ꯑꯗꯨ ꯃꯨꯈꯥꯏ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯋꯥꯍꯩꯁꯦ ꯃꯨꯈꯥꯏꯅ ꯍꯦꯟꯅ ꯐꯖꯩ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯅ ꯃꯨꯈꯥꯏꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯅꯩꯕ ꯈꯨꯅꯩꯁꯦ ꯍꯥꯏꯗꯤ ꯃꯥ ꯐꯤꯂꯝ ꯃꯌꯥꯝ ꯀꯨꯝꯃꯦ ꯂꯤꯂꯥꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯑꯗꯨꯝ ꯄꯣꯁꯇ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯐꯨꯊꯣꯛꯐꯝꯁꯦ ꯐꯤꯂꯝ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯃꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯎꯠꯊꯣꯛꯄ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯁꯤꯒꯤ ꯇꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩ ꯄꯨꯊꯣꯛ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯃꯥꯒꯤ ꯑꯦꯛꯇꯤꯡꯒꯤ ꯑꯦꯔꯤꯌꯥ ꯌꯥꯝ ꯊꯤ ꯁꯥꯊꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤ ꯊꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯒ ꯐꯤꯂꯝꯁꯤꯁꯨ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯍꯥꯏꯗꯤ ꯉꯟꯅ ꯆꯦꯟꯕꯩ ꯀꯥꯟꯅꯗꯕ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯍꯥꯏꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯐꯤꯂꯝ ꯃꯅꯨꯡꯁꯤꯗ ꯄꯨꯔꯥ ꯌꯥꯎꯔꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤ ꯀꯩꯗꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯒꯤ ꯀꯩꯗꯒꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯄꯤꯒꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯎꯠꯂꯦꯕ ꯐꯤꯂꯝꯁꯤꯗ ꯑꯗꯣ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯤ ꯐꯤꯂꯝ ꯌꯦꯡ ꯂꯥꯛꯏꯁꯦ ꯑꯇꯩ ꯑꯃꯇꯩ ꯅꯠꯇꯦꯕ ꯑꯩꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯑꯗꯨ ꯐꯖꯅ ꯇꯥꯏꯕ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯂꯣꯏꯊꯣꯛꯈꯤꯕꯗꯩ ꯑꯩ ꯉꯁꯤꯗꯤ ꯑꯟꯇꯤ ꯔꯣꯕꯤꯇꯥꯁꯦ ꯎꯗꯗꯤ ꯎꯅꯔꯨꯒꯦꯅ ꯂꯥꯛꯄꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨ ꯎꯁꯨ ꯎꯅꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯐꯤꯂꯝꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯑꯩ ꯐꯤꯂꯝꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯝꯃ ꯌꯦꯡꯒꯜꯂꯦꯀꯣ ꯑꯗꯣ ꯁꯤꯁꯤꯃꯗꯤ ꯃꯤꯠ ꯄꯥꯡꯊꯣꯛ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯇꯩꯁꯜꯂ ꯌꯦꯡꯒꯦ ꯍꯥꯏꯅꯦ ꯅꯠꯇꯦ ꯑꯗꯨꯝ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯈꯣꯠꯂ ꯑꯗꯨꯝ ꯇꯧ ꯌꯦꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯂꯣꯏꯕ ꯉꯥꯏꯕ ꯑꯗꯨꯕꯨ ꯑꯁ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯑꯩꯅ ꯃꯨꯛꯈꯥꯏꯅ ꯅꯩꯕ ꯈꯨꯅꯩꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯐꯖꯅ ꯐꯨꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗ ꯃꯨꯛꯈꯥꯏꯅ ꯑꯦꯛꯇꯤꯡ ꯅꯩꯈꯥꯏꯔꯒ ꯊꯥꯗꯣꯛꯄ ꯐꯤꯂꯝ ꯌꯦꯡꯅꯤꯡꯉꯒꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗ ꯌꯦꯡꯕ ꯂꯥꯛꯄꯤꯔꯣ ꯑꯩꯗꯤ ꯃꯨꯛꯈꯥꯏꯁꯦ ꯈꯔ ꯄꯥꯝꯖꯕꯅꯤꯅꯀꯣ ꯑꯇꯩ ꯑꯥꯔꯇꯤꯁꯁꯨ ꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯨꯛꯈꯥꯏꯅ ꯍꯦꯜꯂꯦ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯗꯥꯏ ꯍꯥꯏꯔꯒꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯥꯔꯇꯟꯒꯤ ꯍꯥꯏꯗꯤ ꯑꯃꯨꯛꯈꯥꯏꯒꯤ ꯍꯥꯏꯔꯒꯦꯀꯣ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯃ ꯂꯤꯂꯥꯗ ꯎꯕꯅ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯛ ꯑꯃꯅꯦꯕ ꯑꯗꯨꯒ ꯐꯤꯂꯝꯗ ꯎꯕꯅ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯁꯤ ꯑꯇꯣꯞꯄ ꯐꯤꯂꯝꯗ ꯃꯥ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯦ ꯃꯥꯅ ꯇꯧꯖꯅꯤꯡꯉꯤꯗꯣ ꯌꯧꯗꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯔꯣꯜꯗꯨꯅꯅꯤ ꯈꯪꯗꯦ ꯗꯥꯏꯂꯣꯛꯇꯨꯅꯅꯤ ꯈꯪꯗꯦ ꯑꯗꯨꯕు ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗꯗꯤ ꯑꯣꯁ ꯄꯥꯏꯕꯤꯅꯤ ꯍꯥꯏꯗꯤ ꯐꯖꯅ ꯆꯥꯅꯩꯕ ꯑꯗꯨꯒ ꯐꯖꯅ ꯌꯦꯡ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯦꯟꯖꯤꯟꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯝꯇꯛꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯆꯦꯡꯕ ꯀꯥꯟꯗ ꯁꯥꯎꯅꯤꯡꯕ ꯃꯥꯒꯤ ꯈꯨꯠꯁꯥꯎꯅꯤꯡꯗꯣ ꯌꯥꯝ ꯊꯤ ꯔꯤꯌꯦꯜꯇꯤ ꯇꯥ ꯁꯥꯎ ꯑꯗꯨꯒꯅꯦ ꯀꯦꯃꯤꯌꯣꯗ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯀꯩꯕ ꯃꯣꯝꯕꯤ ꯃꯥꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯄꯨꯈ꯭ꯔꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯨꯄꯤꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛ ꯆꯠꯈꯤꯕꯅꯦ ꯑꯟꯇꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯍꯥꯏꯕ ꯗꯥꯏꯂꯣꯛꯇꯣ ꯃꯥꯒꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯄꯤꯔꯛꯏꯕ ꯌꯥꯝꯅ ꯆꯝꯕ ꯑꯦꯛꯇꯤꯡꯒꯤ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯑꯁ ꯃꯩꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯤꯝꯄ꯭ꯂꯤꯁꯤꯇꯤꯁꯦ ꯍꯥꯏꯗꯤ ꯈꯪꯗे ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯑꯍꯟꯈꯩꯒꯤ ꯑꯦꯛꯇꯤꯡꯁꯤꯡꯁꯦ ꯌꯥम ꯊꯤꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯗꯒꯤꯗꯤ ꯑꯦꯛꯇꯤꯡꯒꯤ ꯂꯝꯗꯁꯨ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯩꯔꯕ ꯉꯥꯛꯇ ꯉꯁꯤꯒꯤ ꯃꯤꯅ ꯃꯁꯛ ꯈꯪꯅꯈꯤꯕꯗꯤ ꯑꯃꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯇꯤꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯖꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯑꯗꯨꯒ ꯁꯅꯥꯁꯨ ꯐꯥꯎꯅꯈ꯭ꯔꯕꯅꯤꯀꯣ ꯐꯤꯂꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯁꯅꯥ ꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅꯁꯨ ꯊꯝꯕꯅꯦ ꯑꯗꯨ ꯐꯥꯎꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯐꯕ ꯑꯃꯗ ꯑꯩꯅ ꯐꯥꯎꯒꯗ꯭रा ꯀꯥꯏꯅꯒ ꯑꯩꯁꯨ ꯈꯟꯕꯅꯦ ꯇꯤꯀꯦꯠ ꯑꯍꯨꯝ ꯂꯧꯁꯟꯕꯅꯦ ꯏꯁꯥ ꯑꯃꯇꯪ ꯐꯝꯖꯔꯒꯁꯨꯀꯣ ꯇꯤꯀꯦꯠ ꯑꯍꯨꯝ ꯂꯧꯔ ꯌꯦꯡꯕꯅꯦ ꯑꯗꯣ
ꯑꯗꯨꯝ ꯐꯥꯎꯗꯦ ꯌꯥꯗꯦ ꯗꯥꯁꯤꯡꯀꯔꯁꯦ ꯃꯥꯅ ꯍꯥꯏꯗꯤ ꯃꯥꯏ ꯋꯥꯈꯜꯗ ꯂꯩꯕ ꯉꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯂꯣꯏ ꯐꯨꯗꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯑꯗꯨꯒ ꯀꯃꯦꯟꯇ ꯃꯌꯥꯝꯁꯨ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯅꯨꯄꯥꯗꯤ ꯀ꯭ꯔꯥꯏꯝ ꯁꯅꯥꯅꯤ ꯗꯥꯏꯔꯤꯁꯤ ꯂꯣꯏꯔꯦ ꯑꯩꯅ ꯇꯥꯕꯗ ꯂꯣꯏꯔꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯤ ꯆꯦꯔꯤꯗꯤ ꯀꯥꯞꯅꯤꯡꯉꯗꯤ ꯃꯌꯥꯝ ꯁꯥꯏꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯊꯣꯛꯂꯒꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯁꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯒ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯔꯤꯗꯤ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯌꯥꯝ ꯊꯤ ꯍꯔꯥꯎ ꯋꯥꯔꯦ ꯃꯥꯁꯦ ꯑꯩ ꯐꯤꯂꯝ ꯐꯖꯅ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯃꯊꯪ ꯐꯤꯂꯝꯗꯁꯨ ꯃꯊꯪ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯟꯗꯛ ꯐꯤꯂꯝ ꯈꯔ ꯇꯧꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯌꯣꯠꯀꯤ ꯊꯃꯣꯏ ꯂꯩꯔꯤ ꯑꯗꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯀꯥꯎꯈ꯭ꯔꯦ ꯌꯣꯠꯀꯤ ꯊꯃꯣꯏ ꯀꯥꯎꯈ꯭ꯔꯕꯣ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯁꯨ ꯀꯥꯎꯈ꯭ꯔꯦ ꯑꯅꯤꯁꯤꯃꯗꯤ ꯈꯔ ꯌꯦꯡꯒꯦ ꯈꯜꯂꯤ ꯑꯩꯅ ꯑꯗꯨꯕꯨ ꯂꯥꯛꯇꯧꯔꯤꯗꯤ 18ꯗ ꯍꯣꯏ ꯑꯗꯨꯁꯨ ꯈꯜꯂꯤ ꯌꯥꯝ ꯀꯟꯅ 18ꯗꯤ ꯍꯌꯦꯡꯅꯦ ꯍꯣꯏꯅꯦ ꯅꯪꯉꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯣꯠꯀꯤ ꯊꯃꯣꯏꯒ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯁꯤꯡꯀꯔ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯂꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯀ꯭ꯔꯥꯏꯝ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯄꯨꯊꯣꯛꯄꯅꯤ나 ꯀ꯭ꯔꯥꯏꯝ ꯑꯣꯏꯅꯁꯨ ꯂꯩꯈ꯭ꯔꯕ ꯀꯩꯅꯣꯅꯤꯅ ꯏꯁꯥꯗ ꯈꯤꯇꯪ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯩ ꯐꯤꯂꯝꯁꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯤꯂꯝ ꯈꯔ ꯐꯥꯎꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯅꯨꯄा ꯄꯣꯛꯇꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯋꯥꯖꯕꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦꯕ ꯑꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯋꯥꯅ ꯄꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯅꯤꯁꯥꯒꯤ ꯄꯥꯛꯇꯕ ꯇꯥꯎꯔꯕ ꯑꯗꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯇꯤꯅꯦꯖꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯄꯁꯤꯅ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯋꯥꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯐꯤꯂꯝꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯦꯅ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀꯔꯤꯝ ꯆꯥꯖꯗꯦ ꯀꯔꯤꯝ ꯊꯛꯆꯗꯦ ꯑꯩ ꯌꯨꯐꯧ ꯊꯛꯆꯗꯦ ꯉꯁꯤꯐꯧ ꯆꯨꯔꯨꯐꯧ ꯊꯛꯆꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯅ ꯃꯌꯥꯝ ꯅꯤꯁꯥ ꯆꯥꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯥꯔꯇꯤꯁ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯨꯕꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯅꯨꯄꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯌꯨ ꯊꯛꯄ ꯆꯨꯔꯨꯞ ꯊꯛꯄ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯂꯣꯏ ꯇꯥꯎꯅꯔꯦ ꯑꯗꯣ ꯁꯤꯗꯩ ꯈꯤꯇꯪ ꯅꯥꯊꯩꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯃꯥꯟꯕꯅꯦ ꯃꯤꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯦ ꯁꯝꯒ ꯁꯥꯡꯉꯤꯉꯩꯁꯤꯗꯀꯣ ꯑꯩ ꯉꯁꯤꯐꯥꯎ ꯆꯨꯔꯨꯞ ꯊꯛꯆꯗꯦ ꯌꯨ ꯊꯛꯆꯗꯦ ꯑꯩ ꯅꯤꯁꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯒꯤ ꯏꯁꯥꯗ ꯉꯁꯤꯐꯥꯎ ꯇꯁ ꯇꯧꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯥꯕꯤꯒꯅꯨ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯦꯛꯇ ꯑꯩ ꯆꯥꯗ꯭ꯔꯦꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯆꯥꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯆꯥꯍꯟꯅꯤꯡꯗꯦ ꯁꯤꯅ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯏꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯁꯨ ꯂꯣꯏ ꯐꯥꯎꯔꯤꯅꯤ ꯃꯤ ꯂꯣꯏ ꯐꯥꯎꯔꯤ ꯉꯥꯛꯇꯅꯤꯅ ꯑꯀꯥꯏꯕꯗꯪ ꯇꯧꯈꯤꯗꯕ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯗꯥ ꯕꯕ꯭ꯂꯨ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯑꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯗꯨꯝ ꯂꯥꯏꯔꯦꯝꯕꯤꯀꯣ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯖꯔꯒꯦ ꯉꯁꯥꯏ ꯃꯦꯗꯥꯝꯅꯁꯨ ꯍꯥꯏꯈꯤꯕꯗꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯦꯅ ꯑꯗꯨꯒ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯌꯥꯎꯗꯅ ꯄꯣꯠ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯇꯥꯕꯁꯨ ꯑꯣꯏꯈ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯑꯗꯨꯒ ꯋꯥꯔꯤꯁꯤꯁꯨ ꯑꯁꯦꯡꯕ ꯀꯩꯅꯣꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯃꯦꯗꯥꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯃꯤꯅ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯜꯂꯛꯀꯗ꯭ꯔꯥ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯀꯥꯟꯗ ꯃꯦꯀꯞꯁꯦ ꯀꯅꯥ ꯇꯧꯕꯤꯔꯛꯀꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯦꯀꯞꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯐꯤꯂꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯤꯒꯤ ꯀꯣꯔꯧꯁꯦ ꯃꯦꯀꯞ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯃꯦꯀꯞ ꯅꯟꯗꯔꯥꯝꯅ ꯇꯧꯔꯛꯄꯅꯦ ꯅꯟꯗꯔꯥꯝꯅ ꯑꯗꯨꯒ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯗ꯭ꯔꯦꯁꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯦꯛꯇ꯭ꯔꯦꯁ ꯒꯦꯄꯦꯂꯤꯅꯥꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯦꯅꯦ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯇꯥꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯍꯥꯏꯗꯤ ꯊ꯭ꯔꯨꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯦꯁꯦꯖ ꯑꯣꯏꯕ ꯌꯥꯕ ꯃꯤꯁꯣ ꯇꯤꯚꯤꯁꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕꯁꯦ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯒꯤ
ꯅꯨꯄꯥꯒꯤꯗꯤ ꯃꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯅꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯏꯟꯈꯠꯂꯛꯄꯗꯒꯤ ꯍꯧꯅ ꯊꯥꯒꯤ ꯂꯩ ꯂꯥꯛꯄ ꯃꯦꯟꯁ ꯄꯦꯔꯠꯇ ꯍꯧꯈ꯭ꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯊꯦꯡꯅꯕ ꯄꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯤ ꯑꯋꯥꯕꯅꯦꯕ ꯁꯤ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯂꯩꯇꯦꯕ ꯑꯗꯩ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯁꯨ ꯀꯩꯗꯧꯔꯦ ꯅꯨꯄꯥꯗꯗꯤ ꯌꯦꯡꯉꯣ ꯃꯤꯔꯣꯟꯕ ꯆꯥꯛꯃꯧꯕ ꯊꯥ ꯂꯦꯞꯄ ꯑꯉꯥꯡ ꯎꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤꯗ ꯉꯥꯛꯇꯅꯦꯕ ꯏꯁꯣꯔꯅ ꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯔꯝꯃꯦꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯦꯀꯣ ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯁꯤꯔꯤꯅꯤꯀꯣ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦ ꯑꯃꯨꯛꯁꯨ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯁꯨ ꯅꯨꯄꯤꯅ ꯑꯃꯨꯛꯁꯨ ꯑꯉꯥꯡꯁꯦ ꯌꯣꯛꯇꯣꯏꯅꯦꯕ ꯑꯃ ꯄꯣꯛꯄꯅꯁꯨ ꯌꯥꯗꯦꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯣ ꯅꯨꯄꯥꯗꯗꯤ ꯑꯩꯈꯣই ꯅꯨꯄꯤꯗꯗꯤ ꯏꯔꯨꯖꯗ꯭ꯔꯒꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯑꯗꯩ ꯊꯥꯒꯤ ꯂꯩꯂꯥꯁꯨ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯆꯥꯛꯈꯨꯝ ꯄꯥꯏ ꯌꯥꯗꯦ ꯑꯁꯦꯡꯕ ꯄꯥꯏ ꯌꯥꯗꯦ ꯁꯣꯛꯅꯕ ꯌꯥꯗꯦ ꯂꯩꯇ꯭ꯔꯥ ꯅꯨꯄꯥꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯡꯕ ꯑꯣꯏ ꯏꯔꯨꯖꯒꯦꯔꯥ ꯂꯨꯔꯣꯏꯔꯥ ꯅꯨꯄꯥꯗꯤ ꯃꯥꯡꯗꯦ ꯁꯨꯡꯃꯥꯡ ꯃꯥꯡꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯩ ꯌꯨꯝ ꯄꯥꯜꯂꯦ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯨꯄꯤꯒꯤꯗꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯗꯩ ꯆꯥꯛꯆꯥ ꯌꯨꯊꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯈꯦꯠꯅꯔꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯅꯨꯄꯥꯒꯤ ꯑꯣꯏꯅꯗꯤ ꯈꯦꯠꯅꯗꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯍꯥꯟꯅꯒ ꯐꯤꯖꯣꯜ ꯑꯃ ꯑꯝꯇ ꯈꯦꯠꯅꯗꯦ ꯃꯥ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝ ꯍꯧꯒꯠꯄ ꯌꯥꯏ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯜꯂꯗꯤ ꯅꯨꯄꯥꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯕ ꯅꯨꯄꯤꯗꯤ ꯑꯗꯨꯝꯕ ꯃꯌꯥꯝꯅ ꯌꯣꯝꯃꯒ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯆꯤꯡꯗ ꯃꯥꯟꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯀꯦꯔꯥ ꯂꯥꯡꯐꯩ ꯆꯠꯀꯦꯔꯥ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯂꯣꯜꯂꯒ ꯂꯣꯠꯀꯦꯔꯥ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯨꯖ ꯑꯣꯏꯔꯁꯨ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯏꯑꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯒꯩꯅ ꯏꯃꯨꯡꯅ ꯂꯩꯀꯥꯏꯅ ꯈꯨꯟꯅ ꯁꯣꯁꯥꯏꯇꯤꯅ ꯂꯣꯏ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯑꯗꯣ ꯅꯨꯄꯤꯒꯤꯗꯤ ꯂꯩꯐꯝ ꯑꯃꯗꯤ ꯆꯥꯐꯝ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯍꯤꯡ ꯑꯃꯇꯪ ꯃꯥꯡꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯨꯄꯤꯗꯤ ꯈꯣꯂꯥꯗ ꯍꯦꯛꯇ ꯂꯦꯛꯎ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯦꯛꯎ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕ ꯑꯣꯛꯇ ꯂꯤꯆꯠ ꯑꯃ ꯆꯠꯂꯨꯕꯗ ꯍꯟꯖꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯃꯥ ꯂꯣꯏꯔꯦꯀꯣ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯑꯑꯣꯟ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯅꯨꯄꯤꯗꯗꯤ ꯂꯩꯔꯤꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏꯌꯦꯕꯀꯣ ꯑꯗ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯌꯥꯝ ꯃꯅꯤꯡꯇꯝꯅ ꯄꯣꯛꯂꯛꯄꯅꯦꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯦ ꯀꯜꯂꯛꯆꯩ ꯃꯣꯏꯒꯤ ꯃꯄꯣꯛꯁꯦ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯄꯣꯛꯄꯗꯒꯤ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯥम ꯊꯤꯅ ꯃꯅꯤꯡꯇꯝꯅ ꯅꯨꯄꯤꯅ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ ꯃꯣꯏ ꯃꯄꯣꯛꯁꯦꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯡꯇꯝꯃꯕ ꯃꯄꯣꯛꯁꯤꯗꯅꯦ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯉꯁꯥꯏ ꯑꯩꯅ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯏꯆꯦꯝ ꯂꯤꯂꯥꯕꯇꯤꯗ ꯗꯥꯏꯂꯣꯛ ꯍꯥꯏꯍꯜꯂꯤꯗꯨꯅꯦꯕ ꯄꯣꯛꯇꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯑꯣꯏꯅ ꯂꯧꯋꯦꯕ ꯅꯨꯄꯤꯗꯤ ꯄꯣꯛꯑꯁꯨ ꯄꯣꯛꯇꯁꯨ ꯌꯥꯏꯑꯕ ꯈꯟꯅꯩꯕ ꯋꯥꯈꯟꯗ ꯑꯗꯣ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯩꯗꯤ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯜꯂꯦ ꯊꯧꯅꯥ ꯂꯩꯌꯦꯅ ꯅꯨꯡꯉꯥꯏꯅꯩꯕ ꯀꯩꯁꯨ ꯃꯊꯥ ꯁꯥꯟꯅꯗꯦ ꯅꯨꯄꯤ ꯄꯣꯛꯇꯦꯅ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯩꯗꯤ ꯌꯥꯝ ꯇꯣꯟꯊꯅꯩꯕ ꯋꯥꯈꯟꯁꯦ ꯁꯨꯛꯊꯅꯩꯕ ꯃꯊꯥ ꯁꯥꯟꯅꯩꯕ ꯋꯥꯈꯟꯅ ꯂꯩꯃꯜ ꯑꯣꯏꯔꯒꯅꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯣꯡꯒꯨꯟꯁꯦ ꯃꯨꯠꯂꯕꯅꯤꯀꯣꯅꯅꯦ ꯃꯌꯥꯝ ꯑꯃ ꯅꯤꯡꯕ ꯀꯥꯏꯅ ꯁꯤꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯃꯈꯟ ꯃꯈꯟꯅꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕ ꯃꯤꯠꯁꯤꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯃꯅꯤꯡꯇꯝꯅ ꯂꯥꯛꯑꯕ ꯑꯗꯩ ꯃꯣꯏꯁꯤꯗꯤ ꯅꯤꯡꯊꯧꯅꯦꯕ ꯅꯨꯄꯥ ꯑꯃꯃꯝ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯌꯨꯝꯕꯨꯔꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅꯦ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯛ ꯈꯪꯖꯗꯕ ꯑꯥꯔꯊ ꯊꯣꯛꯍꯟꯗꯕ ꯃꯃꯜ ꯇꯥꯡꯅ ꯂꯥꯛꯄꯁꯦ ꯃꯥꯡꯍꯟꯖꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯨꯗꯅ ꯃꯈꯟ ꯃꯈꯟꯒꯤ ꯅꯤꯁꯥ ꯆꯥꯗꯅ ꯗ꯭ꯔꯛꯇ ꯑꯗꯩ ꯐꯣꯔꯗ ꯑꯗꯩ ꯀꯩꯅꯣ ꯒꯨꯂꯤ ꯆꯥꯗꯅ ꯌꯨꯗ ꯄꯨꯔꯥ ꯑꯦꯗꯤꯛ ꯑꯣꯏꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯅ ꯁꯤꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯀꯥꯏꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯣꯠꯂꯦꯀꯣ ꯑꯗꯩ ꯁꯦꯇꯔꯗ ꯊꯝꯃꯦ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯥꯡꯈ꯭ꯔꯕ ꯃꯃꯜ ꯂꯩꯅ ꯂꯥꯛꯈ꯭ꯔꯕ ꯃꯅꯤꯡ ꯇꯝꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯖꯩꯑꯕ ꯑꯗꯣ ꯁꯅꯥ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯩꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯦ ꯍꯥꯏꯁꯦ ꯅꯨꯄꯥꯗꯨ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯗꯣ ꯁꯅꯥꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯣ ꯂꯣꯏꯅ ꯃꯁꯥꯅ ꯃꯥꯡꯍꯟꯖꯕꯗꯣ ꯄꯥꯝꯃꯨꯏꯕ ꯑꯗꯨꯒ ꯑꯗꯨ ꯄꯥꯝꯃꯨꯏꯕ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯁꯅꯥꯗ ꯁꯅꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯥꯗꯣ ꯂꯤꯛꯁꯣ ꯊꯧꯖꯅꯨ ꯍꯖꯤꯔꯥ ꯁꯨꯖꯅꯨ ꯃꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯖꯅꯨ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯖꯅꯨ ꯁꯔꯀꯥꯔꯒꯤ ꯇꯧꯖꯅꯨ ꯃꯥ ꯃꯁꯥꯒꯤ ꯗꯥꯏꯠ ꯑꯃ ꯂꯧꯕꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯃꯃꯥ ꯃꯄꯥ ꯋꯥꯍꯟꯗꯕ ꯅꯤꯌꯝ ꯆꯨꯝꯕ ꯄꯥꯈꯪ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯌꯨꯝ ꯄꯥꯜꯂꯒꯁꯨꯅꯦ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯗꯥꯏꯇ ꯂꯧꯕ ꯑꯗꯨꯗꯨꯗꯤꯅꯦ ꯁꯅꯥꯅꯦ ꯁꯅꯥ ꯑꯣꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯣꯏꯒꯗꯕꯅꯤ ꯃꯄꯨꯡ ꯃꯃꯜ ꯂꯩꯅ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯗꯥꯏꯇ ꯂꯧꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯏꯟꯈꯠꯂꯛꯄꯗ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯅꯨꯡꯁꯤꯅꯕꯗꯤ ꯂꯥꯛꯑꯕ ꯑꯗꯨꯅ ꯉꯥꯎꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯠ ꯑꯄꯟꯕ ꯑꯣꯏꯍꯜꯂꯒ ꯃꯁꯥꯁꯦ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯖꯕ ꯃꯇꯝ ꯆꯥꯗꯅ ꯆꯦꯟ ꯆꯣꯡꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯄꯣꯛꯁꯣ ꯀꯣ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯍꯟꯕ ꯆꯦꯜꯂꯦ ꯑꯃꯨꯛ ꯐꯥꯗꯣꯛꯄ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯦꯁ ꯇꯧꯅꯤ ꯖꯦꯜ ꯆꯪꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯗꯩ ꯂꯣꯠꯈꯤꯅꯤ ꯃꯃꯥ ꯃꯄꯥꯁꯦ ꯀꯦꯁ ꯇꯧꯅꯗꯅ ꯐꯨꯗꯠꯅꯗꯅ ꯅꯨꯄꯤ ꯃꯌꯨꯝ ꯃꯌꯥꯝ ꯅꯨꯄꯥ ꯃꯌꯨꯝ ꯊꯣꯝꯖꯤꯟꯅꯗꯅ ꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯎꯔꯕꯅꯦꯕ ꯂꯨꯍꯣꯡꯕ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯏꯀꯥꯏ ꯄꯤꯔ ꯊꯥꯔꯛꯄ ꯀꯩꯅꯥ ꯂꯧꯍꯧꯔꯒ ꯁꯤ ꯃꯈꯟ ꯃꯈꯟꯅꯦꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯁꯦꯀꯣ ꯁꯤꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯨ ꯋꯥꯍꯜꯂꯛꯄ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯃꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯀꯌꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯁꯨꯝꯕ ꯃꯈꯟ ꯃꯈꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯤ ꯐꯤꯂꯝꯁꯤꯗ ꯎꯠꯆꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁ꯭ꯇꯗꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯐꯖꯅ ꯁ꯭ꯇꯗꯤ
ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯩ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕ ꯃꯣꯏꯒꯤ ꯃꯄꯨꯟꯁꯤꯁꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯥꯡꯍꯟꯗꯕ ꯁꯤꯒꯨꯝꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯄꯣꯛꯄꯗ ꯈꯦꯠꯅꯔꯕ ꯃꯌꯥꯝꯁꯦ ꯎꯠꯄ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯅꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯇꯝ ꯆꯥꯗꯅ ꯔꯣꯃꯥꯟꯁꯇ ꯈꯣꯡꯗꯥꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯄꯤꯖꯕꯅꯦꯕ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯏꯆꯥ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯏꯆꯥꯁꯦ ꯑꯍꯨꯝꯅꯦ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯅꯨꯄꯥꯁꯦ ꯄꯣꯛꯅꯕ ꯍꯣꯠꯅꯕꯗꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣ ꯁꯥꯒꯩꯗ ꯑꯀꯣꯏꯕꯗ ꯑꯩꯅ ꯀꯦꯁ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯗꯁꯨ ꯅꯨꯄꯥ ꯄꯣꯛꯍꯧꯗꯕ ꯏꯃꯨꯡꯁꯤꯡꯁꯤꯅ ꯇꯨꯡꯗ ꯋꯥꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯅꯅꯦ ꯏꯆꯥꯁꯦ ꯅꯨꯄꯥꯁꯨ ꯄꯥꯝꯃꯤ ꯅꯨꯄꯤꯁꯨ ꯄꯥꯝꯃꯤꯗꯅ ꯑꯗꯨꯅ ꯑꯅꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯨꯕ ꯄꯥꯝꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯋꯥ ꯍꯣꯠꯅꯩ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯁꯤꯃꯗꯤ ꯐꯪꯉꯦ ꯑꯗꯨ ꯃꯊꯟꯇ ꯄꯣꯛꯄꯒ ꯌꯥꯝ ꯀꯥꯟꯅꯅ ꯄꯣꯛꯄꯒ ꯌꯥꯝ ꯉꯥꯎꯋꯦ ꯌꯥꯝ ꯋꯥꯏꯕ ꯌꯣꯛꯄꯗꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯅꯨꯄꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯑꯗꯩ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯎꯗꯦ ꯁꯤꯗꯤ ꯑꯁ ꯃꯈꯨꯠ ꯃꯈꯣꯡꯁꯦ ꯉꯁꯥꯏ ꯐꯪꯁꯟ ꯇꯧꯔꯤꯉꯩꯗꯁꯨ ꯃꯤꯒꯤ ꯐꯪꯁꯟ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯁꯦꯝꯗꯣ ꯀꯠꯄꯗꯣ ꯏꯁꯣꯔꯒꯤ ꯀꯠꯄꯗꯨꯕꯨ ꯆꯥꯒꯦꯅ ꯂꯧꯊꯣꯛꯑꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯈꯦꯠꯅꯕꯕꯨ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯃꯄꯥꯗꯤ ꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯃꯦ ꯁꯦ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯩꯁꯤꯅꯦ ꯑꯗꯒꯤ ꯐꯤꯂꯝ ꯍꯦꯛ ꯅꯝꯕꯗꯁꯨꯅꯦ ꯑꯩꯒ ꯅꯠꯇꯗꯤ ꯂꯩꯌꯣꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯍꯦꯛ ꯁꯤꯟ ꯈꯨꯗꯤꯡꯃꯛꯁꯦ ꯐꯤꯂꯝ ꯅꯝꯁꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁꯇ ꯌꯧꯔꯒ ꯑꯁꯤ ꯑꯉꯥꯡꯁꯨ ꯄꯝꯃ ꯑꯗꯨꯝ ꯅꯝꯃꯕꯅꯦꯕ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅꯁꯨ ꯇꯥꯛꯄꯤꯔꯤ ꯀꯩꯒꯤꯅꯣꯗ ꯅꯨꯄꯥꯁꯦ ꯄꯣꯖꯤꯇꯤꯕ ꯋꯦꯗ ꯄꯨꯔꯒꯅ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯑꯣꯏꯅ ꯂꯧꯕ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛꯁꯦ ꯑꯣꯏꯗꯕꯒꯨꯝꯅꯁꯨ ꯇꯧꯋꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯗꯥꯝ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯂꯩꯔꯝꯃꯤꯅꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯦꯗꯥꯝ ꯂꯩꯔꯝꯃꯤꯅꯦ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯦꯗꯥꯝ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯃꯦꯗꯥꯝꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯦ ꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖ ꯐꯖꯕ ꯐꯤꯂꯝ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯝ ꯂꯦꯞꯄꯤꯌꯣꯅ ꯍꯥꯏꯖꯒꯦ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯀꯌꯥꯝ ꯈꯦꯠꯅꯒꯦꯕꯨ ꯌꯥꯝ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯒꯦꯕ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯐꯤꯂꯝꯁꯤꯗꯅꯦ ꯌꯥꯎꯔꯤꯕ ꯑꯦꯛꯇꯔ ꯍꯦꯔꯣꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯂꯩꯕ ꯑꯣꯏꯒꯦꯔꯥ ꯑꯕꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯍꯦꯔꯣꯏꯟꯁꯤꯡꯁꯦ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯦ ꯁꯤꯗꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝ ꯍꯥꯏꯔꯣ ꯃꯃꯥꯅ ꯀꯣꯏꯆꯦꯟ ꯁꯦꯟꯅꯗꯣꯏꯅꯦꯕ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯃꯜ ꯂꯩꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯅꯤꯁꯥꯗ ꯑꯗꯒꯤꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯒ ꯃꯣꯏꯅꯀꯣ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯔ ꯖꯦꯜ ꯆꯪꯉꯦ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯔꯦ ꯑꯗꯩ ꯖꯦꯜ ꯑꯃ ꯆꯪꯕ ꯀꯦꯁ ꯑꯃ ꯆꯦꯟꯅꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯟꯕ ꯃꯣꯏꯅ ꯅꯨꯡꯁꯤꯅꯕꯗ ꯔꯤꯂꯦꯁꯟ ꯊꯝꯃꯨꯕꯩ ꯑꯗꯩ ꯅꯨꯄꯤ ꯖꯦꯜ ꯂꯧꯔꯦ ꯈꯠꯅꯩ ꯆꯩꯅꯩ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯦ ꯐꯨꯔꯦꯅ ꯑꯣꯠ ꯅꯩꯔꯦ ꯈꯥꯏꯅꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯦ ꯃꯦꯟꯇꯦꯅꯦꯟꯁ ꯇꯥꯜꯂꯦ ꯃꯃꯥ ꯃꯄꯥꯗ ꯂꯣꯏ ꯋꯥꯗ꯭ꯔꯥ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯀꯌా ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯒ ꯃꯣꯏꯁꯤ나 ꯃꯁꯥꯁꯨ ꯃꯥꯡꯍꯟꯖꯩꯕ ꯅꯤꯁꯥ ꯈꯛ ꯅꯠꯇꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯍꯟꯅꯤꯡꯗꯦꯅ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖꯁꯦ ꯄꯤꯖꯕꯅꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯦ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯁꯤꯗ ꯌꯥꯎꯔꯦ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯕ ꯑꯗꯨꯒ ꯃꯄꯥ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯃꯅ ꯅꯨꯄꯥ ꯄꯣꯛꯇꯕꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯒꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯣꯏꯅ ꯄꯨꯔꯤꯕ ꯐꯤꯂꯝ ꯑꯃꯅꯦ ꯂꯣꯏꯅ ꯌꯥꯎꯔꯕ ꯐꯤꯂꯝ ꯑꯃꯅꯦ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯍꯥꯎ ꯂꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯤꯀꯦꯠ ꯀꯛꯄꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯆꯦꯔꯤꯇꯤ ꯑꯣꯏꯅ ꯀꯛꯄꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯣꯐꯔ ꯂꯩꯖꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯦꯗꯥꯝ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯉꯁꯥꯏꯁꯦ ꯇꯤꯀꯦꯠꯇꯣ ꯀꯛꯇꯤ ꯀꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯝꯐꯝ ꯁꯤꯠ ꯁꯨꯗꯗꯅ ꯏꯟꯚꯥꯏꯇꯦꯁꯅ ꯍꯦꯟꯈꯤꯕꯀꯣ ꯃꯌꯥꯝ ꯑꯃ ꯍꯟꯅꯈ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣ ꯑꯃ ꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯉꯁꯥꯏ ꯑꯃ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯑꯃ ꯀꯥꯎꯈ꯭ꯔꯦ ꯑꯩꯅ ꯈꯨꯝꯍꯧꯗ꯭ꯔꯦ ꯀꯩꯅꯣꯗꯣ ꯑꯣ ꯃꯊꯪ ꯄ꯭ꯔꯣꯖꯦꯛ ꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤ ꯆꯩꯔꯥꯛ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯅꯝꯕ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯣ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯁꯨ ꯔꯤꯂꯤꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯛ ꯁꯤꯗ ꯄꯥꯝꯅꯈꯤꯕ ꯀꯥꯏꯈ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯗꯩ ꯅꯨꯡꯁꯤ ꯄꯥꯞ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯗꯥꯏꯔꯤ ꯑꯗꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔ ꯂꯩꯖꯔꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯟꯖꯔꯒꯦ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏꯅꯁꯨ ꯏꯆꯦꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯤꯁꯣ ꯇꯤꯚꯤꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯍꯣꯏ ꯊꯥꯒꯠꯆꯔꯤ To acknowledge the incredible team behind this film, Nupadi Sanani, to our brilliant director, Oza Robita Leima, whose vision brought the story to life, our dedicated producers, the Ipo Media team, talented cast, hard-working crew, and every single person who contributed. Thank you so much
Your commitment and creativity are the heart of this film, Nupadi Sanani, ladies and gentlemen. We also want to extend our heartfelt thanks to our sponsors and to the two main sponsors, the Leiden Jewelry and the Brilliant Management. We also thank to our partners and supporters. Without you, this evening would not be possible. So please sit back, relax and enjoy the premiere of Nupadi Sanani. Thank you so much. Candle lighting to Vinaba and Hangachage, Mayam Ahoba Kubam Kuraga, I can see the guitaristiki program Sigi, Mangola Siba, Lomina Si and Tanzage. Ladies and gentlemen, we now invite all our dignitaries to lead the candle lighting. By guest of honor Lokachage, quite Han Bata, Kai Kona, the Mani Charaba, Imai Bima, RK Nail Sana, former chairperson, Manipur State Social Welfare Board, guest of honor Giwarol, Tentana Tambina questions again, ladies and gentlemen, Kubak Ahom and Kubiraga, I could give my question in the sea. Good evening, everybody present in this auspicious hall. The Sanani Highway premiere function asida kogi chief guest ki phampham lang da election biriba kai khumna jariba misi kan da singa sapam honorable MLA kai samthom assembly constituency ehangna economic kai khumna uchari loina na ngasi president ki phampham lang da election biriba Khangembam Kulesor, Chairman Film Forum Manipur, Suikai from the Wuchari, Loinana, Nasiki guest of honor, Pam Lang Lengsin Biriba, Sri K.S. Menjor Mangang, Chairman KM Blooming Higher Secondary School, MMRC and Unity Park, Kangabok, Kai from the Wuchari, Loinana, Oinam Somoji, special contractor, Suikai from the Wuchari, Loinana Ngasi, Tinbiriba, Film. Premier show asida program asida yaubiriba punamak ladies and gentlemen aduga kogi film gi cast crew adu loina lembiragliba punamak pusui kai kunna bochari aduga aroibada kogi print and media personnel khudingmak pusu ikongno nai kai kunna bochari ngasi asi yamna nungaiba numit amani matam kuina saphom khidraba adi ai now Robita Lema hoina mana direction biba do story writer screen play su oiba asiumba 2022 dagi hauna number galaga losin bangam dana leba ki irang namaram moiduna lerakpodo ngasi mak saphomba number sida ehangna yana nungai jabaga loinana koigi mayam punamakta I had Pusu Yahan Bivagi Tamtasu, Amkasuhena, I know I will conduct Sari Asigumba, Kogi, Madame Guina,
Robita Laimana Aiga Loinana Ayakchu Ayana Chairperson Manipur State Social Welfare Board Paring in 2010 Degi Hona Loina Dana Kogi Women Crime Against Women Amadi Akogi Mana Editor Gauraga Nupi Punchi Haiva Japong Amasupong Dana Madam Dugi Society Sida Tokiba Kogi Crime Kudimakse Against women or crime Kudimakse Maming Matalo Salaga Magna Nupi Sindugi Wari Sing low in a punto Adudagi Hona Mayamna Kogi Robita Buyamna Mayamna Pamnaki Maki Japong the Suyamna Mai Paki Aduga Loina Namana Kogi Matamatamgi Kogi Samasi da Krakra Lebaki Seva Towa Machintum Kalapa Adumba Kogi Lebaki the Baka Kalapa Nupi Singi Punchi Sumana Maramata Yepsen and Aponki Loina Kogi Nupi Ihoma Kana Mana Semgalaki Aduda Natana Mag Sida Natana Magi Ahan Cinema film Toki Basi Kogi Semai Turel Haibatuda Adusu Matamdudi Lebak Irang like Tavanina Kogi Megachandra Open Year Board as a Asida Ponki Bani Dusumhagiam the Mai Paki Matamdugi Society Duga Satna Lonchat Tobi Punamaktuga Akogi Nupi Wazarabi Amana Imungi Pubangam the Honora Padawana to the Lengoipo Pet and Honora Pamagi Makurana Yuda Nisada Laichu Vidana Imunum Pubangam Vidaba Aduna Pusido Awaba Kondaki Badu Bakadasu Adugi release function so actually Tapirak the Yaujaki Yamna success oiki aduna ngasi utkadoriba nupadi sanani haibasisu ayana masi soidamaki yamna mayamna pamba koi story su afaba ma oire aduna mangna Robitagi story su oiraba direction su oiraba screenplay dialogue loina mana oi afaba film mama oini haibase yamna thajajai aduna matungda lakadobra kaya dasu Kogi Robita Laimana Yam Pajaba Bilam Putopirakani Loina Nangasigi Kogi Ipom Media Production Putopi Base Kogi Ipom Musu Yang Yam Tagazaba Pomok Chadi Loina Film Sigru and cast and crew member Kudimakusu Kogi Tagazaba Pomtoksari Yam Chang Matam Logero Matam Siam the Lisalatrabina Matam Nanga Siam the Laina Duhana Matam Sang Loger Roy Adu Ayaki Taraptagi Akogi Robitagi Bangtori Bakogi Pomgi production as in the Mating in about 5,000 Tang Kasage Mayam Ponona See Hizaraga Dumerson. Thank you all. Thank you so much. That was a lovely speech from our dignitaries, guest of honor, Madam R.K. Nayansana, ladies and gentlemen. Ma'am na yamna kegi ngasigi maru oiraba kenosida yamna akoibu puning thogat piba amadi contribution su tobiram bagi damukta su hanan thagacheri mathangsi guest of honor lagtegi Respected Sir K.H. Menjor Mangang, Chairman K.M. Blooming High Secondary School, MMRC and Unity Park, Kangaboku, Kausinjeri. Guest of Honor Gi Warul Thambina Bagi Damakta, Tentakna, Guest of Honor Gi Warul Thambina Bagi Kausinjeri. Ahanbada, Kudimu Bukong non Kurumjari. Asingumba film release tawagi thawram sida athoiba atithi oina lengsin biriba ikai khunajariba lepak sigi asobu thawdang lobiriba honorable MLA Kesamthong Assembly Constituency Sri Nisikant Singh Sapambu aina ahanbana ai ikai khunnabu chari mathanda ani suboina Nasigi Thoramapu and Tengsin Biriba Film Forum President when Pubiriba Kangembam Kolesor
ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯑꯍꯨꯝ ꯁꯨꯕꯗ ꯁꯔꯀꯥꯔꯗꯕꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯐꯕ ꯋꯥꯠꯄ ꯃꯤꯁꯤꯡꯗꯕꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯊꯥꯔꯒ ꯉꯥꯡꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯐꯤꯂꯝꯒꯨꯝꯕꯗ ꯄꯨꯊꯣꯛꯑꯒ ꯉꯥꯡꯉꯒ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯕ ꯁꯃꯥꯖꯁꯤꯕꯨ ꯆꯨꯝꯊꯣꯛꯄ ꯁꯦꯝꯗꯣꯛꯄ ꯑꯦꯛꯇ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯔꯣꯕꯤꯇꯥ ꯂꯩꯃ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯇꯥꯕ ꯍꯦꯛ ꯐꯪꯖꯩ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯃꯣꯠꯄ ꯀꯌꯥꯕꯨ ꯆꯨꯝꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯤ ꯑꯗꯨꯒꯨꯝꯕꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨꯒ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯁꯁꯤꯡ ꯑꯩ ꯇꯥꯖꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛ ꯆꯨꯝꯅ ꯋꯥꯌꯦꯜ ꯆꯨꯝꯅ ꯃꯤ ꯇꯧꯕꯤꯌꯨ ꯑꯃꯣꯠꯄꯕꯨ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯨꯝꯊꯣꯛꯅꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯆꯨꯝꯊꯣꯛꯄꯤꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯃꯤꯑꯣꯏꯕꯅꯤ ꯇꯧꯕꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯇꯧꯕꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯐꯤꯂꯝꯗ ꯂꯤꯂꯥꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯑꯩꯈꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯑꯃꯨꯛꯀꯁꯨ ꯐꯤꯂꯝꯁꯤꯗ ꯅꯠꯇꯅ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯇꯩ ꯑꯅꯧꯕ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯃꯥꯟꯅ ꯀꯨꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯈꯔ ꯍꯦꯟꯅ ꯃꯥꯟꯅ ꯇꯧꯕꯤꯅꯅꯕꯒꯤꯗꯃꯛꯇꯗ ꯑꯁꯤꯃꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯐꯤꯂꯝꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅ ꯑꯃꯣꯠꯄ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯪꯖꯩ ꯍꯦꯔꯣꯁꯤꯡꯁꯤ ꯑꯍꯥꯟꯕꯗ ꯋꯥꯕꯒꯤ ꯁꯤꯟ ꯍꯦꯛꯇ ꯑꯣꯏ ꯑꯗꯨꯒ ꯃꯃꯩ ꯊꯪꯗꯅ ꯃꯥꯏꯕ ꯍꯦꯛꯇ ꯄꯥꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯕꯦꯠꯀꯤ ꯔꯣꯜ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯑꯣꯏꯅ ꯎꯏ ꯑꯗꯨꯒ ꯃꯃꯩ ꯊꯪꯗꯅ ꯃꯥꯏꯊꯤꯕ ꯍꯦꯛ ꯑꯣꯏ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯗꯨꯅꯤ ꯂꯥꯏꯔꯅ ꯍꯧꯔꯛꯈꯤꯕ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ ꯉꯁꯤ ꯑꯆꯧꯕ ꯀꯌꯥ ꯑꯣꯏꯔꯤ ꯃꯁꯤ ꯐꯤꯂꯝꯗꯁꯨ ꯎꯠꯂꯤ ꯑꯗꯨꯒ ꯐꯤꯂꯝ ꯅꯠꯇꯕ ꯑꯁꯦꯡꯕꯗꯁꯨ ꯎꯠꯂꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯒꯤ ꯃꯣꯠ ꯄꯤꯕꯤꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯂꯝ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯃꯁꯨꯡ ꯄꯨꯊꯣꯛꯄꯤꯔꯤꯕꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯍꯦꯟꯅ ꯑꯅꯧꯕ ꯐꯤꯂꯝ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯄꯥꯡꯕꯤꯒꯅꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯗꯨꯃ ꯊꯝꯖꯔꯤ ꯍꯟꯗꯛꯀꯤ ꯐꯤꯂꯝꯁꯤ ꯅꯝꯕꯗ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯀꯔꯤꯒꯨꯝꯕꯗ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ MMRCN ꯌꯨꯅꯤꯇꯤ ꯄꯥꯔꯛꯀꯤ ꯊꯣꯏꯗꯣꯛꯄ ꯃꯐꯝꯁꯤꯡꯗꯁꯨ ꯐꯤꯂꯝ ꯅꯝꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯐꯤꯂꯝ ꯀꯌꯥꯗꯁꯨ ꯑꯩꯒꯤ ꯄꯥꯔꯛꯇ ꯅꯝꯈꯤ ꯑꯩꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤꯕ ꯌꯥꯝ ꯌꯥꯎꯒꯅꯤ ꯑꯃꯨꯛꯀꯁꯨ ꯑꯩ ꯍꯦꯟꯅ ꯄꯥꯡꯖꯒꯦ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯔꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯈꯜꯂꯣꯟꯗꯤ ꯃꯃꯥꯡꯗ ꯉꯁꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕꯁꯤ ꯅꯠꯇꯕ ꯑꯃ ꯃꯃꯥꯡꯗ ꯄꯨꯔꯝꯕꯗꯩ ꯃꯤꯡꯗꯤ ꯀꯥꯎꯖꯔꯦ ꯃꯍꯥꯛꯀꯤ ꯃꯇꯝꯗꯒꯤ ꯑꯩ ꯐꯤꯂꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯥꯔꯛꯇ ꯐꯤꯂꯝ ꯁꯤꯇꯤ ꯑꯃ ꯌꯥꯝ ꯆꯥꯎꯖꯗ꯭ꯔꯒꯁꯨ ꯐꯤꯂꯝ ꯁꯤꯇꯤ ꯑꯃꯗꯤ ꯑꯩ ꯁꯦꯝꯖꯒꯦ ꯁꯥꯖꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗ ꯑꯩ ꯊꯕꯛ ꯄꯥꯏꯈꯠꯆꯈꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯅꯝꯕꯗ ꯆꯪꯒꯗꯕ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯕꯨ ꯑꯣꯏꯔꯣ ꯗꯣꯛꯇꯔ ꯈꯅꯥꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯥꯒꯤ ꯉꯥꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯩꯒꯤ ꯄꯥꯔꯛꯇ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯒꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕ ꯑꯇꯩ ꯒꯥꯔꯗꯦꯟꯁꯤꯡ ꯄꯥꯔꯛꯁꯤꯡꯗꯁꯨ ꯍꯦꯟꯅ ꯍꯥꯞꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯔꯤꯕ ꯔꯥꯃꯥꯖꯤ ꯐꯤꯂꯝ ꯁꯤꯇꯤ ꯂꯝ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯄꯤꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯁꯨ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯇꯥꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯦꯝꯒꯠꯆꯔꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦꯝꯕꯗꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯃꯅ ꯃꯦꯟꯁꯤꯟꯕ ꯑꯁꯨꯝꯅ ꯃꯦꯟꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯁꯛꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯦꯟꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯔꯛꯇ ꯃꯤꯇꯩ ꯌꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯎꯁ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯒ ꯃꯤꯇꯩ ꯌꯨꯝꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯧꯗꯅ ꯅꯝꯕꯒꯤ ꯑꯩ ꯑꯌꯥꯕꯗꯩ ꯄꯤꯖꯒꯦ ꯁꯤꯃꯁꯨ ꯅꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯗ ꯖꯨꯂꯣꯖꯤꯀꯦꯜ ꯖꯨꯒꯤ ꯑꯣꯏꯕ ꯁꯦꯛꯁꯟ ꯑꯩꯒꯤꯗ ꯊꯝꯃꯤ ꯁꯥ ꯉꯥꯒꯤ
ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯁꯤ ꯑꯩꯗꯤ ꯐꯤꯂꯝꯗ ꯍꯥꯞꯍꯟꯖꯅꯤꯡꯉꯤ ꯂꯐꯨꯒꯤ ꯐꯥꯝ ꯑꯩꯒꯤ ꯐꯥꯝꯗ ꯑꯗꯨꯝ ꯂꯩ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯗ ꯑꯩꯅ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒ ꯂꯐꯨꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥꯝ ꯐꯪꯕꯒꯦ ꯁꯤ ꯑꯩꯒꯤꯗ ꯔꯤꯁꯥꯔꯁꯅꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯑꯗꯒꯤ ꯉꯥ ꯃꯈꯜ ꯁꯨꯅ ꯑꯩꯒꯤꯗ ꯐꯪꯉꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤꯗ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩ ꯎꯠꯊꯣꯛꯅꯤꯡꯉꯦꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯤꯄꯥꯟ ꯇꯥꯡꯕ ꯑꯗꯩ ꯂꯣꯟꯗꯕꯨ ꯌꯦꯡꯉꯒꯁꯨ ꯃꯤꯄꯥꯟ ꯍꯦꯛ ꯇꯥꯡꯕ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯃꯤꯄꯥꯟ ꯇꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯒꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯥꯏꯗꯤꯌꯥꯁꯤ ꯑꯩꯒꯤ ꯐꯥꯝꯗ ꯌꯥꯝ ꯐꯖꯅ ꯑꯩ ꯁꯦꯝꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯦ ꯂꯥꯛꯀꯗꯧꯔꯤꯁꯦ ꯃꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯉꯥꯁꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯁꯤ ꯆꯠꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯔꯝꯗꯝꯒꯤ ahal laman sing imai bel sing ngami kayana adugumba nga sing ado mapadi porakadabdu aikun mahut sinba ngamnaba honaba masi film na mami taningi aduga manama sing mapadi ki leiruba aduga se aikogi 제 마켓도 요리를 싱하시 아이고 이름 담기 오이바 진장나 마우트 신나나바 호노바 시그마 싱하세 필름다 하피두나 헤나 아이고 마생이 마락다 와칼 찰레한바 tamanghan다바 아시그마 싱하세 타원자닝이 하바 와포 마세 탐자바가 로이나나 야게 와폼 텐션 자라게 아이고 코디망나 필름기 एक्टर एक्ट्रेसिंग अदुग फिल्म की डायरेक्टर लोइनो खुदिंग मक सिदा अखोय सपोर्ट तौबिसी अंग ममतेंग पांगसी हाग वाफम से थमजरगा अया की वाफम वाई खर से तंग टेंशन जरगे हिमालय पर मन को नगाय आइगे सु यामदी यामद्रे पाली सिमंगा खतम आई कसरमगे सिमतंगा ए थमजर थैंक यू Thank you so much, sir, for your wonderful speech. Loina loina akogi ozasina akogi manipur gi context la iba akogi chawkat thorang amadi ozana su mayam gi damakta phampak ama thambiri ba MMRC and Unity Park khangabo mayam ni use to you hain ozana invite to bisida mayam darkar lebe singa ozagi from the lakbiraga mayam use to you hain thamjage. Ladies and gentlemen, that was a wonderful speech from our today's guest of honor, Sir K.H. Major Mangang. Mathang Sidi, Ekwegi guest of honor gi phampham lang the Lingsin Biriba special contractor, Sir Oinam Somorjitbu, guest of honor gi barol khara tentak na thabina bagi damata kaushin jage. Ladies and gentlemen, kubak hubam tang khurga ke ojasi mayam aminasi. Masigi Chief Case President Biriba Honorable MLA Sar Nisikanta Sapam Samtung Assembly Constituency bu Hanum to ikai kumna utsari Matanda President ki famam langlingin Biriba Hangembam Kolesor Chairman Film Forum Manipur su ikai kumna utsari loina na guest of honor ki famam langlingin Biriba KS Menjor Mangang Chairman KM Blooming Higher Secondary School Amadi RK Nayan Sana former chairperson Manipur State Social Welfare Board Bu Han Maktada Ikai Kumda Wachari Loina na Puna Mapusu Ikai Kumda Wachari Nasi Ase Ipom Media Ki Anan Putupa Madam Robita Laimana direction piba Nupati Sarani Haidba film si Mayamna Hena Pamnaba film mama Wilson Waina Han Daina Kamsari Haidba film si Mayamna Yinga Matum the Sunso Swedana Nuai film mama Ogini Abse I should Hazabani Aina Haidba film si Matikama Haitare Aina Facebook to Chenagi Hogi Taban Zonghamda Kanabagi Haitare, which Silabana Taban Zonghamda Kanabi Aidita seeing na film Maludre, seeing na Silabase, Taban Zong Salaga, Kanara, Kaluri, Aidita seeing na. Aduna Dukimatic hiding Yamna Man Bahavatare, Hogi Tassin the same Manba, Aduga, I did a sing Manana Kalur of Neduo, Nasigi, Nupati Sanani Haiba, film see Willer me. Film ki matang da buti kya buti khanja buti na chati adu bo covid hek lakshan gi ba
ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯑꯩꯈꯣꯏꯒꯤ 3rd May ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯥꯟ ꯂꯥꯛꯈꯤꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯩ ꯐꯦꯁꯕꯨꯛ ꯀꯌꯥꯗ ꯊꯦꯡꯅꯖꯩ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯖꯈꯤ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯉꯥꯡꯖꯔꯣꯏꯒꯦ ꯃꯊꯪ ꯐꯤꯂꯝꯁꯨ ꯀꯥꯞꯀꯗꯕ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯃꯊꯪ ꯂꯩꯕꯅ ꯑꯩ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯅ ꯄꯨꯊꯣꯛꯄꯤꯗꯅ ꯑꯃꯗꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯐꯤꯂꯝꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯊꯪ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯐꯤꯂꯝ ꯃꯊꯪ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯂꯨꯄꯥ 10,000 ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯊꯦꯡꯛ ꯌꯨ Thank you so much, sir, for your wonderful and lovely speech. Loina Ozana lising tara pangbiram bagi damakta su hanana thagachari amadi ekhoigi po media bu su Ozana sakhang biraga ekhoibu Sogot people the Moktasu Han and Tagachari Lorena Ngasigi, Oza, director Oibiriba, Oza Robita Lemabusu, Ozana, Ozagi, Tabaxibu Kambi, Duna Ekogi, Singtabi Bagi, the Moktasu, Ozabusu Han and Tagachari, Lorena Ngasigi, Ekogi, guest of honor gi, Waro Singh, Tampramatung Sida, Marak Sida Ekogi. Nupadi Sanani, High Ribasida, direction, Bibiriba, Amadi, Ozagi. Skills mayam extract oraga mayam da uhanjana bagidamukta sem sajariba Oza Robita Lema, women activist, crime against women loina nupadi sanani haibasiki direction pibasiki matangda director gi warol khadadan tentak na thabina badamakta mayam gi Oza Robita Lema kausinjage ahoba khuba amaga loina mayam. Ladies and gentlemen, we would like to now take the privilege to invite Oza Robita Lema for you. Dice Talent Biba, Kogi Sarmam, Boykong on a Clumsy, Wakano Dogs of the Kogi Crime Diaries, viewers. I told her in a long minute. I know Filmsy Caddy Punamak, I crime diaries viewers in the Epizeri, crime diaries viewers in the Yam support of Vivadagi, Filmsy, how long so Vivadagi, my papa in a love day. Akoigi Sar Honorable MLA Sanisikanda Sapam Yam Sinhan and Naiwa Tagasaba Hoge or Nisanga, Howapodagi Hona, Kankan be my taste and we award Haidana, Lamdam Sida Pikli and Pimsas and Bus Halms at Piba, Adumba, victim oil in Pimsas and Ewadamka Quinalandway, Aduge Warse, Sana Dumak, Honorable Viraga, Luparisin Tarabragi, Mating Bang Viraga, Yam Sound on Isandina, Tabak Toram Function Kudimak, Mating Bang Viraga, even is Hana, Aduga Koigi, Madam, I know the man and the luxury, Madam Noyonsana, Madamna, Heck on Ison Horapodagi, 2010 and the Gihona. Adum Angamba, Madam Simwale, Simatorena, Madam Domating Bangala, Pivani, Aduga Koigi, Sarmezor, Menzor, in the pan and luxury was Sagi School, Jimakado, Films in Amzavani, Yam Sound, Sarmating Bambi, Aduga San, Heck on Ison Gik, and Omawala Papa, but the Sarshima Walena, Lisans and Mating Bangala, Pivani, Adugamu, Aigi. Ipuano by Nadi Wanipan and Kanzariba contractor, so Morjin, Quiggy, Quiggy films artist, Labagin, Hekma by my Masan Pillow, this 11, Wazizu, contractor in Mazedum, or Nisandik and what for the air. If whiling away the town, men get the town, and I don't man, Matin Pangala, Sanction, which is Sumayangi, Paliam Pantogi Sangai, home size, my Pangayado, Eloy Potaya, the Kangi and Lagan and population, the men get long, not even if I was it. And a second, a handboy.
ꯃꯁꯛ ꯈꯪꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯔ ꯑꯩ ꯁꯥꯔꯕꯨꯁꯨ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯐꯤꯂꯝꯁꯦ ꯅꯝꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯤ ꯃꯦꯁꯦꯖꯇꯤ ꯑꯩ ꯄꯣꯏꯟꯗꯨ ꯈꯛꯇꯪ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯄꯤꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯣꯛꯇꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯅꯨꯄꯥ ꯄꯣꯛꯇꯕ ꯃꯃꯥ ꯑꯃꯒꯤ ꯑꯋꯥꯕ ꯑꯗꯩ ꯅꯨꯄꯥꯗꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯇꯥꯡꯅ ꯄꯣꯛꯑꯀꯥꯟꯗ ꯅꯨꯄꯥꯗꯨꯅ ꯑꯣꯏꯔꯛꯏꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯂꯧꯔꯛꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯃꯁꯥꯁꯦ ꯆꯦꯟꯅꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯍꯜꯂꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯛꯁꯣ ꯑꯦꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯅꯅ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯃꯁꯥ ꯃꯁꯥꯅꯗꯤ ꯌꯥꯅꯔ ꯆꯦꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗꯕꯒꯤ ꯑꯃꯨꯛ ꯐꯥꯗꯣꯛꯄ ꯑꯗꯩ ꯑꯃꯨꯛ ꯆꯦꯟꯁꯤꯟꯕ ꯑꯗꯩ ꯂꯣꯠꯈꯤꯕ ꯑꯗꯩ ꯀꯩꯅꯣꯗ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯕ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕ ꯑꯗꯨꯒꯤ ꯋꯥꯕ ꯏꯃꯨꯡ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯑꯗꯨꯒ ꯃꯣꯏꯅ ꯆꯍꯤ ꯁꯨꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯛꯑꯕ ꯏꯁꯥꯗ ꯅꯨꯡꯁꯤꯕꯁꯤꯅ ꯍꯨꯝꯗꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯅꯁꯨ ꯀꯣꯏꯕ ꯃꯨꯟꯅꯗꯅ ꯑꯉꯝ ꯇꯥꯍꯟꯗꯅ ꯑꯃꯅ ꯑꯃꯨꯛ ꯆꯦꯟ ꯁꯨꯝꯕꯩ ꯊꯣꯛꯅꯔꯤꯕ ꯏꯃꯨꯡꯗꯨꯗꯗꯤ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯁꯨꯝꯕꯒꯤ ꯑꯃꯨꯛ ꯎꯠꯊꯣꯛꯄ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯎꯠꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯁꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯏ ꯆꯠꯅꯤꯡꯕꯗ ꯆꯠ ꯌꯥꯏ ꯅꯤꯡꯊꯧ ꯑꯃꯃꯝ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦ ꯃꯣꯏ ꯃꯄꯣꯛꯇꯤ ꯃꯅꯤꯡ ꯇꯝꯅ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯌꯥꯏ ꯅꯨꯄꯥꯗꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯩꯇꯦ ꯅꯨꯄꯤꯗꯗꯤ ꯇꯣꯉꯥꯟꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒꯤ ꯍꯛꯆꯥꯡꯗꯗꯤ ꯏꯁꯣꯔ ꯃꯥꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯝꯇ ꯄꯤꯔꯝꯗꯦ ꯅꯨꯄꯤ ꯍꯥꯏꯕꯒꯤ ꯍꯛꯆꯥꯡꯗꯗꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯆꯥꯛꯈꯨꯝ ꯄꯥꯏ ꯌꯥꯗꯦ ꯌꯥꯏ ꯏꯔꯨꯖꯗꯦꯗꯤ ꯍꯦꯟꯅ ꯑꯗꯨ ꯁꯤ ꯅꯨꯄꯥꯗꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯂꯩꯇꯦꯀꯣ ꯀꯔꯤꯝ ꯂꯩꯇꯦ ꯏꯔꯨꯖꯕ ꯂꯨꯗꯕ ꯅꯨꯄꯥꯁꯤꯗꯤ ꯁꯦꯡꯉꯕꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯦꯕ ꯃꯣꯏꯒꯤ ꯃꯄꯣꯛꯁꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯗꯗꯤ ꯌꯨꯝ ꯄꯥꯜꯂꯒꯁꯨ ꯌꯨꯝ ꯄꯥꯟꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯤ ꯐꯤꯖꯣꯜ ꯁꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥ ꯄꯨꯡ ꯁꯨꯛꯇ ꯍꯧꯒꯠꯀꯗꯕꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯨꯄꯥ ꯅꯪꯒꯤ ꯌꯨꯝ ꯄꯥꯟ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯤ ꯍꯥꯏꯕ ꯀꯔꯤꯝ ꯂꯩꯇꯦ ꯃꯥꯏꯗꯤ ꯑꯍꯣꯡꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯤ ꯊꯥ ꯂꯦꯞꯄꯛꯏ ꯑꯉꯥꯡ ꯄꯣꯛꯏ ꯃꯤꯔꯣꯟꯕ ꯆꯥꯛꯃꯧꯕ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯥꯅ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯠꯇꯅ ꯑꯉꯥꯡ ꯄꯣꯛꯄꯗ ꯅꯨꯄꯤ ꯁꯤꯟꯅꯔꯤꯅꯤ ꯆꯪꯕ ꯁꯤꯕ ꯑꯅꯤꯗ ꯄꯣꯛꯏꯅꯤ ꯑꯉꯥꯡꯗꯣ ꯑꯃꯁꯨ ꯌꯣꯛꯏꯅꯤ ꯈꯣꯝꯂꯥꯡ ꯄꯤꯊꯒ ꯃꯄꯥꯅ ꯌꯣꯛꯄ ꯅꯠꯇꯦ ꯁꯨꯝꯕ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯩꯊꯥꯖꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗꯅꯦ ꯄꯨꯡ ꯄꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯕ ꯑꯗꯨꯒꯤ ꯑꯅꯤꯁꯤꯗ ꯁꯩꯊꯥꯖꯔꯒ ꯏꯈꯤꯕ ꯐꯤꯂꯝꯅꯦꯕ ꯐꯤꯂꯝꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣꯁꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯊꯣꯜꯂꯦꯅ ꯌꯥꯝ ꯁꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯀꯣꯏꯁꯟ ꯃꯥꯔꯛ ꯑꯃ ꯌꯥꯎꯏꯗꯣ ꯀꯩꯗꯧꯕꯩ ꯊꯣꯜꯂꯤꯅꯣ ꯍꯥꯏꯕꯅꯦꯕ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯁꯅꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯁꯩꯗꯨꯗ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯌꯥꯝꯅꯀꯣ ꯅꯨꯄꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯅꯥꯅꯗꯤ ꯀꯩꯅꯣꯁꯦ ꯂꯥꯏꯔꯦꯝꯕꯤ ꯁꯦꯝ ꯉꯝꯗꯦ ꯂꯥꯏꯔꯦꯝꯕꯤꯅꯗꯤ ꯁꯅꯥ ꯁꯦꯝ ꯉꯝꯃꯤꯗꯅ ꯑꯗꯣ ꯇꯥꯏꯕꯪꯁꯦ ꯂꯣꯏꯅ ꯁꯦꯝꯃꯤꯕꯁꯦ ꯅꯨꯄꯤꯅꯦꯅ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣই ꯅꯨꯄꯤꯅꯅꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏꯗꯕ ꯌꯥꯝ ꯇꯥꯡꯅ ꯃꯣꯏꯗꯤ ꯃꯃꯜ ꯌꯥꯝꯅ ꯄꯣꯛꯄꯗꯒꯤ ꯍꯔꯥꯎꯅꯗꯅ ꯃꯣꯏ ꯄꯣꯛꯑꯦꯅ ꯂꯥꯛꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯃꯥꯡꯍꯜꯂꯦ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯔꯒ ꯃꯁꯥꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯋꯥꯍꯜꯂꯦꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡꯉꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯜꯂꯛꯆꯩꯕ ꯑꯗꯣ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯗꯤ ꯅꯅꯤꯡ ꯇꯝꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯗꯤ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯍꯟꯒꯣ ꯃꯃꯜ ꯌꯥꯝꯍꯜꯂꯨ ꯅꯣꯏꯒꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯖꯧ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯁꯦꯡꯕꯒꯤ ꯁꯅꯥꯅꯦ ꯑꯩꯈꯣꯏ ꯁꯥꯔꯣꯏꯁꯤꯗ ꯐꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯗꯨꯝ ꯁꯅꯥꯅꯦꯕ ꯁꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯃꯜ ꯂꯣꯏ ꯂꯩꯍꯟꯅꯤꯡꯉꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯒꯤ ꯗꯥꯏꯇ ꯆꯞ ꯆꯥꯅ ꯂꯧꯕ ꯅꯨꯄꯥ ꯑꯗꯨ ꯁꯅꯥꯅꯦꯕ ꯊꯕꯛ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯥ ꯍꯖꯤꯔꯥ ꯁꯨꯒꯦꯔꯥ ꯂꯤꯛꯁꯣ ꯊꯧꯒꯦꯔꯥ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯊꯧꯗꯥꯡ ꯏꯃꯨꯡ ꯑꯃꯒꯤ ꯂꯧꯔꯤꯕꯗꯣ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯅꯦ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯒ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯩ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣꯁꯤꯗ ꯐꯖꯅ ꯗꯥꯏꯇ ꯂꯧꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯑꯣꯏꯍꯟꯗꯕ ꯃꯥꯒꯤ ꯐꯖꯅ ꯄꯥꯈꯪ ꯅꯤꯌꯝ ꯆꯨꯝꯕ ꯃꯆꯥ ꯑꯣꯏꯕ ꯑꯗꯨ ꯁꯅꯥꯅꯤꯀꯣ ꯑꯗꯨ ꯅꯤꯌꯝ ꯆꯨꯝꯗꯕ ꯃꯆꯥ ꯑꯣꯏꯕ ꯉꯥꯎꯁꯟꯅꯗꯅ ꯁꯦꯟꯇꯔꯗ ꯊꯝꯗꯅ ꯍꯟꯖꯟ ꯅꯤꯁꯥ ꯆꯥꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯩ ꯀ꯭ꯔꯥꯏꯝꯁꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯀꯣꯏ ꯑꯃꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯩ ꯑꯃꯃꯨꯛ ꯑꯗꯨ ꯇꯧꯔꯨꯏ ꯍꯥꯏ ꯑꯗꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯈꯥꯏꯅꯩ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯃꯁꯥꯁꯦ ꯃꯥꯡꯍꯟꯖꯔꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯑꯗꯨꯅ ꯁꯅꯥ ꯑꯣꯏꯅ ꯂꯥꯛꯈ꯭ꯔꯕ ꯅꯣꯏꯁꯦ ꯁꯅꯥ ꯑꯣꯏꯅ ꯍꯟꯕꯤꯌꯨꯅ ꯌꯥꯝ ꯀꯟꯅ ꯃꯦꯁꯦꯖ ꯄꯤꯖꯕ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯜꯂꯛꯆꯔꯕ ꯇꯤꯟ ꯀꯨꯠ ꯍꯦꯛ ꯌꯣꯠꯈꯩ ꯀꯜꯂꯛꯄ ꯑꯗꯨꯒ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯩꯊꯥꯖꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯐꯤꯂꯝꯁꯦ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯐꯤꯂꯝꯁꯦ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯐꯤꯂꯝꯗ ꯈꯔ ꯍꯦꯟꯅ
ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯅꯝꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯐꯤꯂꯝꯁꯤꯗ ꯌꯥꯝ ꯌꯥꯎꯋꯦ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯩꯕ ꯑꯩ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯒꯤ ꯆꯪꯉꯛꯄꯅꯦ ꯑꯩ ꯑꯥꯔꯠꯇ ꯑꯩꯗꯤ ꯈꯣꯡꯗꯥꯔꯛꯄ ꯃꯤ ꯅꯠꯇꯦ ꯑꯥꯔꯠꯇ ꯇꯝꯃꯛꯄ ꯃꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅ ꯑꯣꯏꯔꯛꯏꯕ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯀꯥꯔꯛꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯃꯤꯅ ꯀꯞꯁꯟꯅꯕ ꯗ꯭ꯔꯃꯥꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯗꯩ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯃꯤꯒꯤ ꯃꯊꯃꯣꯏꯅ ꯃꯤꯅ ꯀꯞꯄ ꯃꯤꯅ ꯁꯥꯎꯕ ꯃꯤꯅ ꯅꯣꯛꯄ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯩꯅ ꯎꯖꯕ ꯑꯋꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯣꯝꯕꯤ ꯑꯗꯒꯤꯗꯤ ꯄꯥꯕꯨꯡ ꯘꯅꯁ꯭ꯌꯥꯝ ꯑꯗꯒꯤ ꯏꯕꯨꯡ ꯔꯟꯖꯤꯠꯀꯨꯃꯥꯔ ꯂꯥꯏꯈꯨꯔꯥꯝ ꯑꯗꯩ ꯏꯆꯦꯃ ꯏꯂꯥꯕꯇꯤ ꯑꯗꯒꯤ ꯏꯕꯨꯡ ꯗꯦꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥ ꯀꯣꯃꯦꯗꯤꯌꯥꯟ ꯁꯨꯔꯖꯤꯠ ꯑꯗꯩ ꯃꯨꯈꯥꯏ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯣꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯑꯋꯥꯠꯄ ꯖꯒꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯗꯤꯔꯦꯛꯁꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ ꯑꯩꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟꯗ ꯍꯥꯏꯕ ꯑꯩ ꯂꯩꯇꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯖꯒꯥꯗꯣ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯌꯥꯝ ꯄꯥꯡꯉꯦ ꯑꯩ ꯑꯁꯦꯡꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝ ꯏꯊꯣꯏꯗꯒ ꯑꯩ ꯌꯥꯝ ꯍꯪꯉꯦ ꯃꯤ ꯑꯇꯩꯒꯤ ꯗꯤꯔꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯕꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯏꯄ꯭ꯋꯥꯁꯤ ꯂꯩꯕ ꯌꯥꯝ ꯇꯥꯟꯅꯩ ꯑꯩꯈꯣꯏꯒꯩꯀꯣ ꯐꯣꯟ ꯇꯧꯅꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯄꯨꯂꯞ ꯌꯣꯝꯃꯒ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩ ꯀꯩꯅꯣꯈꯛ ꯅꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯑꯝꯇ ꯅꯣꯛꯇ꯭ꯔꯦ ꯀꯩꯅꯣꯈꯛ ꯅꯣꯛꯍꯜꯂꯝꯃꯒ ꯑꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯁꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃꯃꯝꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯏꯪꯕꯁꯤꯗꯅꯦ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯃꯈꯛ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯃꯣꯏꯗ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝꯒꯤꯅꯦꯕ ꯁꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯩꯖꯨꯞ ꯕ꯭ꯂꯥꯡꯀꯦꯠ ꯑꯅꯤ ꯑꯍꯨꯝꯒ ꯁꯨꯞꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯂꯩꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯁꯦꯟꯗꯟꯁꯨ ꯇꯣꯡꯕ ꯌꯥꯗꯦ ꯂꯥꯏ ꯙꯨꯛ ꯊꯥꯕꯩ ꯐꯤꯔꯣꯟꯁꯤꯁꯨ ꯏꯪꯈ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯃꯨꯛ ꯂꯣꯏ ꯍꯣꯡꯗꯣꯏꯕ ꯑꯗꯨꯒ ꯙꯨꯛ ꯊꯥꯕꯁꯤꯗ ꯂꯥꯏꯙꯧ ꯀꯥꯁꯤꯗꯅꯤꯗꯅ ꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯣꯏꯅꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯃꯤꯀꯣ ꯑꯩꯈꯣꯏꯗꯤ ꯏꯪꯕꯗꯨꯗ ꯇꯥꯏꯜꯁꯤꯗ ꯈꯣꯡꯒꯁꯦ ꯏꯪꯉꯒ ꯊꯛꯇꯪ ꯅꯤꯛꯑꯒ ꯙꯨꯛ ꯊꯥꯕꯁꯤꯗ ꯆꯪꯉꯦꯕ ꯏꯄꯨꯔꯣꯏꯕꯁꯤꯗ ꯇꯨꯝꯕꯁꯤꯗꯀꯣ ꯄꯩꯔꯞ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯙꯨꯛ ꯊꯥꯗ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩꯅꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯣꯟ ꯇꯧꯅꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯀꯥꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦ ꯑꯗꯨꯗꯨꯅ ꯆꯍꯤꯁꯦ ꯀꯅꯥ ꯍꯟꯅꯗꯣꯏꯅꯣ ꯑꯗꯨꯗ ꯃꯥꯅ ꯍꯜꯂꯦꯅ ꯈꯜꯂꯁꯤꯕ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯖꯔꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯏꯅꯥꯎ ꯑꯗꯨꯗꯨꯅ ꯍꯥꯏꯔꯒ ꯊꯝꯅꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗꯀꯣ ꯅꯪꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯅꯨꯄꯥꯒꯤꯗꯤ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗꯩ ꯃꯥꯅ ꯍꯜꯂꯁꯨ ꯑꯩꯅ ꯍꯜꯂꯤ ꯃꯉꯣꯟꯗꯩ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯜꯂꯗꯤ ꯅꯪꯅ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯍꯜꯂꯦ ꯑꯗꯨꯅ ꯏꯅꯥꯎ ꯀꯧꯔꯒꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯌꯦꯀꯣ ꯃꯥꯅꯀꯣ ꯑꯗ ꯑꯩꯅ ꯁꯤꯗꯤ ꯂꯝꯗ ꯑꯩꯈꯣꯏꯒꯩ ꯁꯨꯝ ꯇꯤꯟꯅꯕꯅꯤꯅ ꯑꯩ ꯑꯅꯛꯄ ꯃꯔꯤ ꯃꯇꯥ ꯑꯩ ꯁꯥꯒꯩꯗꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯑꯗꯣ ꯑꯇꯣꯞ ꯂꯝꯗꯩꯁꯤꯗꯤ ꯇꯤꯟꯅꯕꯅꯤꯅ ꯃꯥꯒ ꯑꯩꯒꯒꯤ ꯍꯪꯅꯔ ꯁꯨꯝ ꯍꯪꯅꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨ ꯌꯥꯗꯦ ꯅꯪ ꯅꯨꯄꯥ ꯂꯩꯇꯕ ꯅꯨꯄꯤꯔꯥ ꯅꯪ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯦꯟꯒꯤ ꯆꯍꯤ ꯍꯪꯅꯒꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯍꯣꯏ ꯐꯔꯦ ꯍꯪꯅꯔꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤꯁꯨ ꯅꯨꯄꯥ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯅꯨꯄꯥꯒꯤ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯒꯦ ꯑꯩꯒꯤꯅ ꯁꯨꯛ ꯁꯨꯔꯦ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯥꯅ ꯍꯜꯂꯒꯅ ꯏꯆꯦ ꯀꯧꯔꯒꯦ ꯅꯪꯅ ꯍꯜꯂꯒꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧ ꯍꯥꯏꯔꯒꯦ ꯆꯍꯤ ꯍꯪꯅꯕꯁꯦ ꯑꯩꯈꯣই ꯅꯨꯄꯤ ꯃꯁꯦꯟ ꯍꯪꯅꯒꯗꯕ ꯅꯠꯇꯦꯕꯀꯣ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒ ꯑꯩ ꯄꯨꯔꯣꯏꯕꯒ ꯍꯪꯅꯒꯗꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much. mayamda akhagi ozagi director ki wakalon amadi akhagi manipur gi akhagi khunai amadi society da chatnariba kharama su touch torga mayam gi damakta fazaraba wakalon thambirama gi damakta akhagi oza robita lema busu han thagacheri oza robita lema mayam gi seba tawda aduki matik hanba leitaba thongna kaya ama puthoktuna manipur society da akhagi society se karma mongda healthy ohenba yai amadi especially akhoi crime da base torga kamaina kanbang hogani haibagi wakalonda thokpirakpa ozani mayamna akhoi oza robita lema ai isamaka akhona every Wednesday and Saturday crime diaries haina mayamda awareness amadi education pinabagi damakta akhoi ipo media team na mayamgi damakta khudol tamjabasi mayamna su support obagi matungna mapung phare haina khone lawzarga ngasi su lengbi rakleba akhoi ipo media bu nungsibiba amadi crime diaries ki family singu su hanana thagachari loinana matungda su akhoi mayamgi damakta matolomna seba toba ngamjage haina mayamdagi thaunijari loinana ipo media na program se khona sadum thuna badum hona jage mayam aro biroi. Ladies and gentlemen, we would like to invite today's special guest, chief guest,
Honorable MLA Kaisamthong Assembly Constituency, Sir Nishikant Singh Sapam, to give his chief guest speech. Ladies and gentlemen. I want Robita. Okay. Oza Robita Lema stage ta amtang kakhat pinaba. Space nate. Sai pambiu. My one. Okay. My mapan thoki ba. Oh, acha acha. iPhone tora guzarage dudi ka. Anyway. Koi stage selection biriba President Khangimbam Kuleshwar, Chairman Film Forum Manipur, Guest of Honor KH Menjor Mangang, Chairman KM Blooming Higher Secondary School, RK Narayan Sana, former Chairman Manipur State Social Welfare Board, Wainam Somojit, Special Contractor, Amasung Sida Akogi film industry da Akogi film actors, actresses, Amasung Linching Biba Mayambu Kurumjari. Ada I think with Robita Ibema do am tak kausin biu ba Robita Ibema am changbiro Hamo Anyway I think with well first of all I thank the organizers and IPOM Media and Chen Robita I would say invite to Bibagi. It is an honor to be here at the premiere show of Nupadi Sanani question mark right. Anyway, so Sidai sa aina hygienic mase sigi function se actually koigi Robita Ibe mana ai editor da hana hairaga aina yes haidokraba adagi ngarang zai Guwahati chakadaba yamna important of function number do ada suddenly koigi IPOM Media and amasung koi Robita Ibe madagi invite lakpadagi ai amado loi cancel tawre because aina film gi premiere gi wanate Robita se kanano haibase yam toina unada su ai ga ma sak khangna giba chahi 3 muk suramani then I think she is one of the most genuine persons I have seen in Manipur. Haujikte politician ama oiramnina mi se makhal mathin phajana thengnara pasida Robita gumba misak akoi Manipur da aduk mon sengba aduk genuine oiba mi se ai pak thengnadri aduna Guwahati ki function to cancel taraga Robita Ibe me se yaude yade otherwise I am going to be breaking her heart in isi laksa bane. Anyway, so there is the Cinema da ngasai chakpada akhoi media gi icha sing hai tare aukoi chei humbu hela nina ada moina nge cinema se nungai gadra na ada ai this cinema I love movies ai cinema yam yengi hojikan OTT jam yengi last cinema se krai da phajage haibada magi scripted loi lerame ba Shahrukh Khan kumgera akoi Gaiku kumgera anybody kumoba adubu script se phajadraba cinema do suin peloe aduna akoi gi Robita gi script se ai khangeba women crime against women gi matang loi to ngak around 7 years back magi aham function Robita gi to matamda akoi gi editor ta khogen na phone tawre ama nishi sig samta yaw si mateng pangsi na chat matamda aduda all stories told haidi victim mayam do adaida adugi matik akoi tonjana leiba akoi sidaita Manipur da adumai leremani thajade moi mayam tholaga moi liba wari do aduda I depression the chatoi malre yam thina it was akoi thuklawi haitare adudi khangrak padagi function ahumuk yaramani aduga Robita sina magi matlab very determined to help those who are in need akoi rape victims moi family gi moina awaba thengna mayam dugi adu magi resolve to my resolve adu mat kangi adubu hojik mana ngasi si cinema ma tawasa I'm so proud of her I'm so proud of IPOM Media also and never did she ever come to me to take undue advantage I MLA padi mayam se changa ba Nishikant Singh lupa changa chapi urabam tawe adu ma sungnak lakhi deba aduna I had to be here anyway adu haraga saujiki akoi Manipuri film gi jo khara haijage akoi Manipuri film gi akoi yamba present we is wari sanabada approximately 600 movies kumase me hai and
अखोइना पिंगेदा जैसे a picture speaks 1,000 words adu edi movie du di phajana amhen helamgane ba maybe a crore of words aduna picture mana picture se khoi Bollywood hoigera Hollywood hoigera khoi Mollywood hoigera it's a soft power akhoi picture da utli base it is a reflection of our society aduna live emotion spirit everything reflection neba aduna akhoi sidaista sigi akhoi Manipuri cinema smaina nam khalakpa akhoi it reflects our culture chokot po oibiu and in years to come I hope Manipuri movies do well I think akhoi Manipuri cinema da aina akhoi imai bem dos akhoi mal yam kana naw matam da lai idringai da yam kui mai manak sum pham da is hindi maitinu cinema phanyam yeng khare adi yeng ba sida aya man emotion ngak ta win chatle which is also very difficult adubu akhoi se action gi khara watli adu hoji yam wai sanajarmani action se akhoi hoji kan di South India da yeng biu special effect away South India ki movies sing se ai man de yeng South Indian movies sing se dub dor lai moi se wari yam phajagale of course wari akhoi su phajaba yai hoji ki nupadi sanani have the wari swem phajaramani adu mai tawdana akhoi phajana cinema se we should be more creative akhoi gi hoji kan se di special effects ma khal mathen computer ki through the yam lakhre anyway I am sang zunganing there everybody must be dying to see the movie aduna all I can say is long live Manipuri cinema and long live Manipuri culture. Thank you so much, sir. That was really impressed with all your motivational speech, and we really appreciate all your encouragement towards the film fraternity, also to the Manipur society. Aikoigi sir Nisikan Sapamna yamna marik chumlaba aikoigi Manipur gi wakhalonda leiba aikoigi film amadi. I must interrupt. Please. Rubita ibema ai lupa lising yang kai kakta ai paisa paisa de ko nangi de bautan I know what to be Thank you so much. Aduga I want to add we celebrate our sisters and mothers everybody so let women empowerment be there Ima Kaithel ni is a unique Kaithel in the world adagi Nupi Lan who rose up against the British so please let's respect women give them their due and we are all equal partners everybody has equal rights but we must give more respect to the woman more than other men thank you. Sir, thank you so much. We with all the valuable words and the advice. Thank you so much, ladies and gentlemen. That was a very special chief guest speech by our Honorable MLA Kaisamthong Assembly Constituency, Sir Nisikan Singh Sapam. Aikoigi dignitaries me amgi maraktagi aikoigi speech loibasi akoigi presidential speech tang ngai rabani na marak sida khudong chaba laujaraga akoigi cast and crew amadi akoigi artist mayamgi akoina appreciation moment to them logzage aduga appreciation to matam sida akoigi artist mayam amadi akoigi cast and crew si khitang yamani na mayam khitang thuna lengbirak pasingna mayam gi khanbiraga khitang thuna lengbirak laga akoigi ngasi gi dignitary singdagi akoigi honor to basida saruk yabiyu haine thamjage ladies and gentlemen akhoi ngasi gi Nupadi Sanani haina mayam gi damakta puthok chariba koi crime related oiriba film sida saktam langkiba amati entire team da support tobigiba mayam singbusu hanana thaga chari loinena akhoi gi mayam sima yaudhragadi akhoi ipo media na puthok chariba mayam gi damakta akhoi na puthok chariba film asi Nupadi Sanani habasi ngasi gi Nupadi Sanani gi team mayam sina support tobiram dragadi akhoi mayam gi mamangda puthok chaba ngamjaroi dabani habasi thamjaraga ngasi gi Nupadi Sanani da saktam langiba amadi contributions supports amadi akhoi da sponsor toribiriba singbusu hanan thagachari amadi tobimal khangbasu uchari hane thamjage aduga ngasi gi akhoi gi honor tobi khudong chab se logjarabada akhoi gi artist mayam se ming oina kauksin jage loinana artist sing na kitang akhoi gi film se mayam na khorang na ngaina duna leirabani na mayam gi khanbiraga kitang khonghai thuna lengbirak na ba hane kauksin jage ahan badal lengsin bisi akhoi gi artist mayam honor tobibada akhoi gi dignitaries tasu request matang tawjage ahan bada akhoi chief guest na akhoi gi artist manga pibiraga aduga atei sing na su dignitaries na manga han pibinaba nongluk chage sa ahan bada akhoi gi Yaipu bagi mama sabiba Lilabati Chanam
mayam lengsin birakani amadi mayam nasu ahobo kuba kal success oi minasi hane thamjage. Ladies and gentlemen, we now invite Lilavati Chanu. She has taken the role for Yaifa base thangda Yaipubagi saktam langliba silheiba. Ladies and gentlemen, loina na nongthang leimagi saktam langlibi ithoi oinam amadi avi kundrakpam loina na Yaipubagi mapa gi saktam langbi khiba Deni Likma Bambu Kauksinjari. Mayam warasuwana kubak ahoba mamam khubiraga artist mayam se sogar piu agi kubak si tatana dumak khubiu haina thamjage loinana nupadi sanani yengbal lengbi galba singbusu hanana thagacheri loinana ipo media bu support tobiriba aikogi ipo media mayam gi damakta platform si semjabani aikogi ipo media sagolban mabudo mantri lampak next to Pena store lezei mayamna ipo media da tananingba mayam khudong chaba aikoida bibi ningba amadi aikoidagi khudong chaba lobi nimba singbesu. Everyone is invited, everyone is welcome haina thamjage loina na ipo media si aikoigi yamna pukchen senglaba dedicated amadi well experienced leiraba aikoigi group amana semjaba ipo media ni aikoigi ipo media ge young and energetic oirba singsi different areas different field me amda technicalities amadi exposures kayama lawruba matungda Imphal da platform asi semjabani haina thamjage. Ladies and gentlemen, mayamna support obibagi amadi ipo media na puthok chariba nupadi sanani loinana ipo media na mayam gi damakta every Wednesday amadi Saturday da mayam gi damakta khudol tabjariba crime diaries ki pu yengbiriba saugat biriba singbusu hanan thaga chaba phongdok chari. Sigi matungda sem sabdana lebiyu aikoigi grandfather of Yaipuba ge mapu silheiba ge childhood ki sister oibi khiba baby Martina amadi silheiba ge childhood ki sister oina saktam lang baby Martina baby Julia loina na silheiba ge yum gida akoigi mateng pangbi bagi role sabi khiba Moni busu Kauksinjari. Ladies and gentlemen, akoigi lengsin birak leba oza Ghana Shyam oza Mombi baby Martina baby Julia amadi Moni gi damakta ahoba khuba matang pibigani aduga akoigi ngasigi artist manga sida akoigi ngasigi president gi phambam dangda lengsin biriba ikai khumna bada matik charaba oza Kangembam Kuleshona honor tobina behind a request of Zeri. Ekoigi ngasigi President gi phambam langdeleng sin biriba oza Kangembam Kuleshor Chairman Film Forum Manipurna Kudol Tambiriba oza Ghana Shyam Mombi baby Martina baby Julia amadi Moni. Mathangda Kauksinjage akhoi sigi hek loibaga kakhat piraknaba haina akhoi khudong chaba lawjage aduga mathangi honor tobina bagi damakta akhoi gi Ma'am RK Nayansana former chairperson Manipur State Social Welfare Board ki respected ma'am da akhoi gi mathangi honor tobina ba haina hangachari. Nupadi Sanani Gida, thank you so much sir. Nupa Mamagi Saktam Langbi Khiba Sophia Sapam Loinena Kayai Ahanba Nong Thangle Magi Uncle Loina Sabi Khiba Ikogi Surjit Ratan Mukhai Sophia Sapam Surjit Saikom Jameson Seizang Loinena Ikogi Antigi role Sulobi Khiba Ikogi Ozasu Sabi khiba sanabam babina busu Kauksinjage. Mayam gi mamangda lengsin birakliba aikogi Ratan Mukhai Sophia Sapam Surjit Saikom Jameson Seizang loina na sanabam babina. Dong chada badagi akhoi artist wat lagasu mayam na waro biroi aduga artist ki family natraga akhoi relatives sing yawi ragasu akhoi on behalf ta collect to biba yagani haina hangachage. Ma'am, thank
thank you so much. Mathang si akhoi honor to bina ba akhoi gi ngasi gi guest of honor gi phampham lang da lengsin bi de ba oza KH Minjor mangang bu honor to bina ba haina nolucheri loine na akhoi gi artist marak ta gi koksin jage oza Ranjit Lai Khuram Lanchen ba gi mapa mayam gi oza Ranjit Lai Khuram mathang da yaipu ba gi mama na ba sabi khiba Alam Thanil Khan lengsin birakani mathang da Lanchen bagi mamanaba gi saktam langbi khiba Babulu Nongthombam loidana yaipu bagi marup sabi khiba loidana kausin jage transgender gi mamanaba oibi khiba akhoi gi sabi khiba marakta aikoina sinja langjaba sida aikoigi memento da ming thaba onaba yaubiraga su aikoida khanghan biraklaga aikoidagi adum onthok binaba haina haibiraga su haibadi aikoi ngasigi reception committee ba leizari ba singsina mingdo loimak particularly khangja banina mayam waro biroi amadi mayamna aswengam yauraga su aikoigi change tobina ba haina request tawzari Suwana akhoi felicitation si loiraga akhoi athubu matamda mayamna khawrang na ngai bi banupa suwana akhoi artist mayam sibusu saugat piraga makhoi gi felicitation sida mayam gi ahobo khubak tu damasu nizage Mathang si thank you so much sir Manjo thank you so much mathang si akhoi gi maupi huidrom loinena principal ki role lobby khiba malem loina na akhoi gi student ithoi gi mamanaba sabi khiba haibatare nang ozasi akhoi gi film da sudmi yabi raga keno to biba mahal leka oza se mingsi manare adubu ozana akhoi kaukachari ba artist sing sida akhoi felicitate to bina bahane request tawzari mayam ahobo khubak matang khubi raga lenkhalag leba artist sing sibu mayam saugat piu haina thamzari thank you so much marak sida khudong chaba lawzaraga kausinjage chanu aikoigi mamanabagi saktam langkhiba loinana thabal chongphamda ithoigi friend sakiba sanahanbi loinana Alia busu kausinjari haibadi film sida aikoigi man at thabal with maroon cape aina thamirami yamna uniqueness leiba aikoigi artist mali lengsin birakani chanu sanahanbi amadi Alia Chanu, Sanahanbi and Alia. Yaurap to male. Ozasi akhoi daisa su thambiri aduga nupadi sanani da su yam chawba contribution ama thambiba ozagi se akhoi adum ozasi thamjarage ozana akhoi de dignitary se thambira badina akhoi na ozada specially akhoi na hand over tawjarage dawaru biroi thank you so much aduga mathang si amuka akhoi koksini leirabani na artist me am kitang thuna lengsin birakani ahan bada koksin jage akhoi gi SI gi role da lobby khiba Niranjan amuka su SI gi police SI gi ko akhoi gi Joyce
Binoy, Master Gunaraj, Master Joyce Binoy, Master Gunaraj, Master Yohenba, Loina Loina, Baby Mairaba. मरक सिदा एखोगी आर्टिस्ट की मरक सिदा एखोगी नुपादी सनानी अमदी एखोगी उपो मीडिया दा चावरब सपोर्ट तोगिदुना स्पॉन्सर तोबिरिबा मेन स्पॉन्सर बिबिरिबा सर बिजू सिजा गुरुमयुम लैरेन ज्वेलरी की प्रोपाइटर लोइनेना सर नेल्सन हुइड्रोम ब्रिलियंट मैनेजमेंट इम्फाल फर्नीचर के प्रोडक्ट्स में इम्फाल फगनबीरिबा ओजा अनीबुसु एखोगी चीफ गेस्ट अखोगी फेलिसिटेट तौनबगी खुदोंग चावद लौजहोगे अमदी स्पॉन्सर अनीना अखोगी मफम सिदा लेबिरगदी लेंखत पिरकनबा हाइन हंगचरी ओजा बिजू सीजा गुरुमयुम प्रोपाइटर लैरेन ज्वेलरी लोइनेना नेल्सन हुइड्रोम कसु अखोगी थवाइगा हक्चांगा काइनबा यादबदौना अखोगी स्पॉन्सर सिसु अखोगी थवाइनी हाइन अखोने लौजरगा मयाम ममांगदा अखोगी ऑनर तौबगी खुदोंग चावसी लौजबनी Mayamna akhoi khawrang nangai ba sir thank you so much mayamna akhoi gi nupadi sanani da akhoi na lucky draw ma mayam gi dam so ina adumak samjin jarage kausin jage akhoi gi media partners art film manipur ahan bada ani subada sachinkar sagol sem youtuber loinana meso tv gi sanjit kangu jambu su film manipur Sachinkar Sagol Sem Meso TV gi Sanjit Kangu Zambusu Lengsin Birakna Bahaina Hangachege Mathangda Kausinjage Akhegi Oza RK Nayan Sanana honor to Birebigi Marak Sida Kudong Chabal Zaraga Kausinjage Akhegi Nupadi Sananigi editor Oibikiba Stelin Jumlembam assistant editor Ahan Badak Pari Thingom assistant editor Taibang Anba Maibam makeup Koro Taubul assistant makeup Nandaram Lai Amadi Ango Wi-Fi Lengsin Birakani Stelin Jumlembam Pari Thingom Taibang Anba Maibam Koro Taubul Nandaram Lai Amadi Ango Wi-Fi ngasi mayamda lanthuk cheriba akoine felicitate tawzariba memento singsda ming onaba yawbi kharga su akoida adumak semdok pirakna bagi akoida khudong chabdo pibiu haina thamjage thank you so much masi ipo media ki ahanba production ki premier show nupadi sanani si yengbiba lakpiriba baton phangwidana lengbirikliba film fraternity kangbu sing alaman manopang session punama han bate kai khuna usari ani subada koi ngasi function sida asin bagya kai thobidana
ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯦꯕꯜ MLA ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯅꯤꯁꯤꯀꯥꯟꯇ ꯁꯤꯡꯍꯁꯥꯄꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯗ KSM ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯉꯁꯥꯏ ꯁ꯭ꯄꯤꯆꯇ ꯈꯪꯖꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯃꯥꯒꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯑꯦꯔꯤꯌꯥ ꯑꯃ ꯃꯈꯜ ꯁꯨꯅ ꯌꯥꯎꯔꯕ ꯑꯃ ꯁꯦꯝꯒꯠꯄꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯐꯤꯂꯝ ꯅꯝꯐꯝ ꯂꯣꯀꯦꯁꯟꯁꯤ ꯃꯔꯥꯡ ꯀꯥꯏꯗꯗꯅ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥꯅ ꯁꯦꯝꯒꯠꯄꯤꯁꯤꯃ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯁꯅꯥꯏꯃ RK Nansana former chairperson Manipur State Social Welfare Board 스나이면수 소울수소나 하당세 락비드나 야우비리시 남 타가자리 노이나나 오이남 소모르지 스페셜 컨트랙터 부수 마시기 다이스타 링신 비드나 마얌 코디네이터 비비기 담다 타가자리 아코이기 펑션시 아이암상 마탐 럭자로이 아코이기 गवर्नर लांबगी इंसाई नुंथिंदा लंबीसी सथोक ससिंसे डाइवर्ट तौबा अदुना सिगी होल सिगी ममांगदा गाड़ी थनम खोलंबा सिनेमा अमा कापा मे हाना इन लाको काना मी मैम लोई कौथोगा गाड़ी का लौथो अंदना आउते कुमै मोयरे मफम मे थैदो हनबा अदुदगी स्टक तौगिना मी सि सांग पोसि यादबा थोकपसु यादबा दुन तौ माइ तौदना मतम सियामना थेंग्रे लंबीदा लाकोतसु अदुम पंदना लेबा हाइतारे अदुना फंक्शन सी याम सोंधराबनिना होजिसे पुंग 8 तारे आइगी स्पेशल लोरगा सिनेमा हौनबा मयामसे मसिदा खरथुन लोइरदि फनि दायने खन्नरमसि आइ अदुबु अखने फिल्म फोरम की साइट की सुम लाकुनिना फिल्म की फिबम अखोय कमाइ तौरी गाइसे खदि सुम हाइनिंग उनरिङेदा सि हाइदरगदि फिल्म यंगमा हातनदि अखोयगी फिल्म से चाखोटनम होटनबदा मतेंग पांगदु ओइररोयन खंजै दुना मणिपुरदि ममांगी सही सिंगदा नॉर्मल लाइफ ओरिङेदा अखोयगी फिल्म से सही मदा उखोगुंदा की लेतन सुम पुतोखन फिल्म नुंगाइ ब्रो नुंगाइ या सि फिल्म नुंगाइ ब्रो नुंगाइ याम नुंगाइ याम थिन नुंगाइ ओके थैंक यू फिल्म नुंगाइ ब्रो नुंगाइ हमना ओके मेसेज फोंबि होगे सि कई हाइतारे अखोय गसाइगे ममाना मसानुपा पोखनबगीदमक्तको अखोयगी नोंग मरक्तगदगी इसिंगदगा कुंबा तौबदो अंदाइ मतांगदसु इसासे सिंग लाउबा मा फावे तु सुंगेको अदुगी मतांगदो मयाम नुक्सिरे अदुगा अदो खंगे ममा मपा ओइबसिना साइगी मसानुपासे खंगदबै मिचाको सिंगसु फावरंगनी खंजै याम नुवाइरे मखुय Kasi yung wala piyo. Nupadi Sanani haiba film asida ticket kakpiduna yengba lakpiriba pumnamaktasu amadi ngasigi Miso TV gi channel aikoigi video sibu yengbiriba viewers amadi subscribe tawbiriba aikoigi family singbu haningai leitana dana manjuri khariba thagachari amadi ngasigi Nupadi Sanani haiba film asi mayamna yengbada wakhal losing oigadaba amadi mayamda kanagadaba message piba yaraba film amani mayamna sumsoi soidana yengbiu aikoigi Miso TV app tasu soidana thagacharakani aduga somna lupa chamaga 18 khatang kakpiraga haiba film asi adum yengbiba yaragani aduda sukso soidana yengbiro amadi haiba film asi ticket amadi charity gi damakta su akoi Miso TV dum pau pau birakpa yagani
matamgi irang yauduna arimada matam manghanganu matamgi irang yauduna arimada matam manghanganu